ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯣꯛꯆꯕꯤ ꯅꯠꯇꯦ ꯏꯃꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯍꯦꯃꯥ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯏꯪꯕꯤ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯁꯨꯠ ꯁꯨꯠ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯏꯪꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯏꯃꯥ, ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯏꯗꯨꯕꯣ? ꯑꯉꯥꯡ ꯆꯠꯂꯝꯗꯥꯏꯁꯤꯗ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯗꯤ ꯑꯉꯥꯡꯁꯤ ꯀꯃꯥꯏꯅ ꯆꯠꯇꯣꯔꯤꯒꯦ? ꯊꯣꯏꯕꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤꯅꯁꯨ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯇꯣꯛꯑꯣꯁꯦ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯗꯦ꯫ ꯑꯇꯣꯝꯕꯅ ꯆꯠꯇꯧꯔꯤꯁꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯆꯠꯇꯣꯔꯤꯅꯤ꯫ ꯀꯌꯥꯝꯕꯨ ꯀꯨꯏꯅꯤꯒꯦ? ꯃꯥꯁꯨ ꯃꯥꯒꯤ ꯃꯍꯩꯁꯦ ꯃꯇꯤꯛ ꯆꯥꯅ ꯇꯝꯕ ꯂꯣꯏꯔꯒ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯗꯣꯏꯅꯤ꯫ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯄꯤꯛꯁꯤꯜꯂꯗꯤ ꯑꯇꯣꯝꯕꯁꯦ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯂꯦꯝꯕꯤꯅ ꯈꯔ ꯊꯦꯝꯖꯤꯜꯂꯛꯄꯗꯨꯗ ꯑꯏꯪꯕꯤꯁꯨ ꯁꯨꯠ ꯁꯨꯠ ꯇꯧꯔꯝꯕꯗꯨ ꯇꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯇꯣꯝꯕ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯅꯦꯍꯦ? ꯃꯣꯟꯈ꯭ꯔꯦꯗ ꯏꯕꯨꯡꯉꯣ꯫ ꯆꯠꯀꯗꯧꯔꯤꯕ ꯂꯝꯗꯨꯒ ꯃꯇꯝ ꯆꯥꯗ꯭ꯔꯦꯅꯦꯍꯦ꯫ ꯃꯅꯤꯆꯟꯗ꯭ꯔ ꯊꯣꯔꯛꯏ ꯑꯗꯨꯒ ꯈꯨꯝꯂꯛꯏ꯫ ꯂꯣꯏꯔꯦ ꯇꯥꯆꯧ, ꯂꯣꯏꯔꯦ ꯊꯣꯔꯛꯑꯦ꯫ ꯑꯇꯣꯝꯕ, ꯅꯪꯕꯨ ꯅꯄꯣꯟ ꯅꯆꯦꯒ ꯁꯨꯔꯕꯣ? ꯀꯔꯤ ꯀꯔꯤ ꯆꯤꯊ ꯅꯥꯊꯕ ꯃꯨꯟꯅ ꯌꯦꯡꯉꯨ꯫ ꯀꯩꯅꯣꯝꯃ ꯀꯥꯍꯧꯔꯦ ꯍꯥꯏꯗꯅꯅꯦ ꯍꯨꯠ ꯂꯥꯎꯅ ꯂꯥꯛꯑꯒ ꯂꯧꯔꯕ ꯌꯥꯕ ꯂꯝ ꯅꯠꯇꯦ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯗꯣ꯫ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯃꯨꯟꯅ ꯌꯦꯡꯉꯨ꯫ ꯊꯣꯏꯗꯣꯛꯄ ꯑꯋꯥꯠꯄꯗꯤ ꯂꯩꯇ꯭ꯔꯦ ꯏꯇꯩꯃ꯫ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯁꯨꯝ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯐꯔꯦ ꯏꯕꯨꯡꯉꯣ, ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒ ꯈꯨꯔꯨꯝꯂꯛꯂꯕ꯭ꯔꯣ ꯅꯪꯕꯣ? ꯈꯨꯔꯨꯝꯃꯛꯑꯦ ꯏꯃꯥ꯫ ꯂꯥꯛꯑꯣ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ꯫ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ꯫ ꯅꯍꯩ ꯅꯁꯤꯡꯗꯣ ꯀꯟꯅ ꯍꯣꯠꯅꯧ꯫ ꯁꯃꯥꯟ ꯂꯦꯡꯃꯥꯟꯅꯕ ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯃꯤꯀꯣꯛ ꯊꯣꯡꯕ ꯑꯣꯏꯔꯛꯎꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯉꯥꯡꯅ ꯑꯏꯪꯕꯤ ꯃꯄꯤ ꯅꯧꯔꯛꯏ꯫ ꯏꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡ ꯆꯤꯊꯤꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯔꯛꯎꯀꯣ ꯇꯣꯝꯕ꯫ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯆꯤꯊꯤ ꯊꯥꯔꯛꯎ꯫ ꯏꯆꯥꯒꯤ ꯅꯄꯥꯎ ꯇꯥꯗꯅ ꯏꯃꯥ ꯂꯩꯕ ꯉꯝꯂꯣꯏꯅꯦꯍꯦ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯦꯗꯣ꯫ ꯏꯃꯥꯒꯤ ꯄ꯭ꯔꯦꯝ ꯄꯣꯛꯐꯝꯗꯣ ꯑꯣꯟꯅꯔꯦ꯫ ꯍꯌꯦꯡꯋꯥꯏꯅꯦ ꯃꯤ ꯁꯤꯕ ꯅꯥꯕ ꯌꯥꯎꯕꯗ ꯏꯃꯥꯒꯤ プレꯝꯗꯣ ꯄꯣꯛꯅꯅꯕ ꯊꯝꯃꯨ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯅꯆꯥꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯡꯈꯠꯂꯛꯄꯁꯤꯗꯅꯦ ꯄ꯭ꯔꯦꯝ ꯄꯣꯛꯇꯅ ꯂꯩꯒꯗꯕ ꯅꯠꯇꯦꯀꯣ꯫ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯆꯥꯗꯅꯦ ꯃꯥꯡꯒꯣꯜ ꯑꯥꯁꯤꯔꯕꯥꯗ ꯄꯤꯕꯤꯌꯨ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯆꯥ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯏ ꯄꯥꯛꯂꯒ ꯂꯥꯛꯈꯤ꯫ ꯇꯥꯆꯧ ꯑꯃꯗꯤ ꯏꯇꯩꯃꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ꯫ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯅꯤꯆꯟꯗ꯭ꯔ ꯊꯥꯞꯂꯕ ꯃꯤꯔꯝꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯨꯡꯒꯪꯗ ꯄꯣꯛꯆꯔꯕꯁꯨ ꯈꯨꯡꯒꯪꯗ ꯆꯥꯎꯖꯔꯛꯂꯕꯁꯨ ꯃꯅꯤꯆꯟꯗ꯭ꯔ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯍꯩ ꯃꯁꯤꯡꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯔꯛꯏ꯫ ꯑꯏꯪꯕꯤ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯈꯪꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯅꯤꯆꯟꯗ꯭ꯔ ꯑꯁꯤꯕꯨ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯅ ꯃꯅꯥꯎꯒꯤ ꯑꯄꯥꯝꯕ ꯏꯍꯨꯜ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅ ꯃꯅꯥꯎꯒꯤ ꯃꯅꯤꯡꯗꯗꯤ ꯊꯨꯡꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯑꯊꯥꯞꯄ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯕ ꯆꯠꯅꯅꯕ ꯂꯝꯕꯤ ꯑꯁꯤ ꯌꯥꯠꯈꯤꯕꯅꯤ꯫ ꯑꯏꯪꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤꯗꯤ ꯈꯔ ꯑꯇꯣꯟ ꯑꯇꯥꯡ ꯑꯣꯏꯕ ꯃꯅꯤꯆꯟꯗ꯭ꯔ ꯑꯁꯤꯕꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯖꯔꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯅꯤꯆꯟꯗ꯭ꯔ ꯑꯁꯤ ꯃꯁꯥꯁꯨ ꯀꯌꯥ ꯐꯠꯂꯛꯇꯦ꯫ ꯆꯕꯦꯠ ꯈꯔꯁꯨ ꯅꯥꯒꯜꯂꯛꯏ꯫ ꯈꯔ ꯁꯣꯟꯗꯝ ꯅꯥꯟꯗꯝꯕ ꯃꯆꯥꯅ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅꯤ ꯑꯏꯪꯕꯤꯅ ꯇꯧꯔꯤꯕ꯫ ꯑꯃꯔꯣꯝꯗꯅ ꯂꯩꯃꯖꯥꯎꯕꯤꯅ ꯕꯦꯝꯃ, ꯊꯥꯗꯣꯏ, ꯅꯪꯒꯤ ꯐꯤꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯂꯣꯏꯔꯦ ꯏꯃꯥ, ꯀꯛꯇꯧꯗ ꯉꯥꯏꯔꯕꯅꯤ꯫ ꯑꯩ ꯕꯕꯥ ꯀꯛꯊꯣꯔꯛꯑꯒꯦ, ꯉꯥꯛꯇ ꯉꯥꯏꯔꯣ꯫ ꯐꯔꯦ ꯀꯛꯑꯝꯃꯨ ꯏꯃꯥ ꯐꯤ ꯍꯣꯡꯉꯨꯈꯤꯒꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯃꯖꯥꯎꯕꯤ ꯐꯤ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯦ꯫ ꯄꯨꯟꯁꯤꯜꯂꯒ ꯈꯥꯎꯁꯤꯗ ꯄꯨꯟꯅ ꯍꯥꯞꯄꯕꯅꯤ꯫ ꯀꯌꯥꯅꯤ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯐꯤꯁꯤꯕꯣ? 10 ꯈꯛꯇꯅꯤ ꯏꯃꯥ꯫ ꯍꯣꯔꯦꯟ ꯐꯤ ꯌꯣꯟꯕꯤꯅ ꯁꯦꯜ ꯈꯔ ꯄꯤꯔꯛꯀꯅꯤ꯫ ꯑꯗꯨꯗꯨꯅ ꯂꯪ ꯈꯔ ꯂꯩꯁꯤꯜꯂꯛꯎ꯫ ꯂꯣꯏꯅꯗꯤ ꯂꯩꯊꯣꯔꯛꯀꯅꯨꯀꯣ꯫ ꯕꯨꯡꯉꯣꯆꯥꯒꯤ ꯁꯦꯜ ꯊꯥꯒꯗꯕ ꯑꯃꯨꯛ ꯁꯨꯔꯣꯏꯕ꯫ ꯃꯥꯒꯤꯗꯣ ꯍꯥꯟꯅ ꯊꯥꯕꯤꯈ꯭ꯔꯒ ꯀꯣꯟꯅ ꯑꯃꯨꯛ ꯂꯩꯍꯧꯔꯁꯤ, ꯂꯪꯐꯦꯟꯗꯣ ꯈꯔ ꯋꯥꯠꯂꯁꯨ꯫ ꯍꯣꯏ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯌꯦꯡꯉꯣꯏ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯪ ꯄꯥꯕꯁꯨ ꯄꯥꯠꯇꯒꯤ ꯀꯥꯔꯛꯑꯅꯤ꯫ ꯆꯥꯛꯇꯣ ꯍꯥꯟꯅ ꯐꯠ ꯆꯥꯊꯣꯛꯎꯀꯣ꯫ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯏꯃꯥꯁꯨꯅꯦ ꯀꯨꯏꯕꯕꯨꯗꯤ ꯀꯨꯏꯔꯛꯑꯣꯏꯗ꯫ ꯑꯩ ꯀꯩꯁꯨꯁꯨ ꯂꯥꯝꯗ꯭ꯔꯤꯗ꯫ ꯄꯥꯕ ꯀꯥꯔꯛꯑꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦ ꯏꯃꯥ꯫ ꯍꯩ, ꯑꯗꯨꯅꯤ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯔꯤꯁꯦ꯫ ꯉꯥ ꯌꯥꯝꯂꯛꯂꯕꯗꯤ ꯁꯥꯅꯒ ꯁꯥꯒꯠꯂꯛꯄꯅꯦ, ꯀꯨꯏꯅ ꯊꯝꯕꯁꯨ ꯌꯥꯔꯣꯏ꯫ ꯉꯥꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯍꯣꯠꯅꯔꯤꯉꯩꯗ ꯆꯥꯕꯒꯤ ꯃꯇꯝ ꯂꯩꯔꯣꯏ꯫ ꯅꯪ ꯄꯥꯕꯗꯤ ꯋꯥꯔꯦ ꯍꯥꯏꯗꯅꯅꯦ ꯅꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯎꯀꯣ꯫ ꯆꯥꯛ ꯍꯥꯟꯅ ꯐꯠ ꯆꯥꯊꯣꯛꯎ꯫ ꯄꯨꯛ ꯑꯍꯥꯡꯂꯒ ꯊꯕꯛ ꯇꯧꯕꯗꯣ ꯈꯣꯏꯖꯪꯂꯣꯏ꯫ ꯑꯩꯅꯅꯦ ꯆꯥꯔꯤꯉꯩꯗ ꯆꯥꯍꯧꯔꯁꯤ ꯍꯥꯏꯕꯁꯨ ꯆꯥꯅꯤꯡꯗ꯭ꯔꯤꯅꯦ ꯍꯦꯛꯇ ꯃꯍꯥꯏ꯫ ꯏꯆꯥ ꯋꯥꯃꯟꯈ꯭ꯔꯦꯅꯦ, ꯅꯌꯦꯡ ꯇꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯁ ꯌꯥꯔꯦꯁꯦ, ꯃꯥꯒꯤ ꯋꯥꯔꯤ ꯈꯣꯡꯁꯥꯡꯕꯤꯁꯦ ꯑꯃꯨꯛ ꯇꯧꯗꯅ ꯂꯩꯔꯦ꯫
ꯆꯥꯊꯣꯛꯎꯔꯣ ꯑꯩꯁꯨꯅꯦ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯒꯦ ꯍꯧꯖꯤꯛ ꯈꯔ ꯋꯥꯔꯁꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯦ ꯏꯕꯨꯡꯉꯣꯆꯥꯒꯤꯅꯤ ꯃꯥꯅ ꯍꯌꯦꯡꯋꯥꯏ ꯃꯍꯩ ꯃꯁꯤꯡꯒ ꯅꯤꯡꯊꯤꯅ ꯇꯝꯕ ꯂꯣꯏꯔꯒ ꯁꯦꯜ ꯊꯣꯛꯄ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ ꯍꯣꯏ ꯁꯦ ꯄꯣꯠꯁꯦ ꯑꯝꯇ ꯊꯥꯡꯒꯠꯂꯛꯎꯁꯤ ꯃꯃꯥ ꯆꯠꯈ꯭ꯔꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯂꯕ ꯆꯥꯛꯂꯨꯛ ꯑꯗꯨ ꯂꯧꯊꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ ꯆꯥꯛꯈꯨꯝ ꯑꯃ ꯑꯅꯤ ꯆꯥꯕ ꯍꯧꯔꯛꯄꯒ ꯃꯄꯥꯟꯗꯒꯤ ꯃꯄꯥ ꯒꯣꯄꯥꯜꯅ ꯀꯧꯔꯛꯂꯝꯃꯤ ꯕꯦꯃꯥ ꯊꯥꯗꯣꯏ ꯏꯄꯥ ꯀꯥꯔꯛꯂꯦꯅꯦꯍꯦ ꯈꯨꯗꯩꯗꯣ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯊꯥꯗꯣꯏ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯇꯥꯔꯦ ꯄꯥꯕ ꯄꯨꯊꯣꯔꯛꯑꯒꯦ ꯊꯥꯗꯣꯏ ꯃꯈꯨꯠ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯍꯥꯝꯂꯒ ꯃꯄꯥꯒꯤ ꯈꯨꯗꯩ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯏ ꯈꯨꯗꯩꯁꯤꯗ ꯂꯩꯔꯦ ꯄꯥꯕ ꯍꯩꯁ ꯋꯥꯏꯅꯦꯍꯦ ꯀꯗꯥꯏ ꯉꯁꯤꯗꯤꯅꯦ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯆꯥꯂꯤ ꯉꯥ ꯌꯥꯝꯕꯅꯤ ꯅꯃꯥꯗꯤ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯆꯠꯈ꯭ꯔꯦ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇꯒ ꯄꯨꯊꯣꯔꯛꯑꯣ ꯊꯥꯗꯣꯏ ꯏꯁꯤꯡ ꯄꯨꯗꯨꯅ ꯊꯣꯔꯛꯏ ꯒꯣꯄꯥꯜ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯒꯨꯔꯨ ꯒꯨꯔꯨ ꯄꯦꯟꯈꯩ ꯊꯛꯇꯣꯛꯏ ꯏꯁ ꯍꯥꯎꯈ꯭ꯔꯦꯗ ꯃꯈꯥꯔꯣꯝꯒꯤ ꯇꯣꯝꯕꯤꯗꯣ ꯉꯥꯏꯍꯥꯛ ꯀꯧꯔꯨ ꯉꯁꯤꯗꯤꯅꯦ ꯉꯥ ꯌꯥꯝꯃꯤ ꯅꯥꯇꯣꯝꯇꯅ ꯉꯝꯂꯔꯣꯏ ꯍꯥꯏ ꯏꯄꯥ ꯉꯥꯏꯍꯥꯛꯇ ꯇꯤꯡꯊꯣꯛꯀꯦ ꯉꯥ ꯃꯩ ꯊꯥꯕꯗꯣ ꯏꯄꯥ ꯊꯥꯕꯤꯒꯦ ꯌꯥꯅꯤꯗ ꯄꯥꯕ ꯄꯣꯊꯥꯔꯣ ꯐꯖꯅ ꯇꯣꯝꯕꯤꯗꯣ ꯀꯧꯔꯒ ꯇꯧꯃꯤꯟꯅꯔꯒꯦ ꯃꯣꯏꯒꯤꯗꯁꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯏꯕꯥꯅꯤ ꯆꯪꯗꯅ ꯇꯧꯃꯤꯟꯅꯔꯒꯦ ꯄꯥꯕ ꯄꯣꯊꯥꯕꯤꯔꯣ ꯊꯥꯗꯣꯏ ꯆꯥꯛ ꯆꯥꯔꯝꯕꯒꯗꯣ ꯃꯕꯨꯛ ꯐꯥꯎꯕ ꯊꯟꯗ ꯃꯈꯥꯔꯣꯝꯒꯤ ꯇꯣꯝꯕꯤ ꯀꯧꯔꯨꯗꯨꯅ ꯉꯥꯁꯤꯡ ꯑꯗꯨ ꯁꯟꯒꯠꯄ ꯍꯧꯈ꯭ꯔꯦ ꯈꯔ ꯁꯟꯕꯒ ꯃꯈꯥꯔꯣꯝꯗ ꯃꯩ ꯊꯥꯒꯠꯇꯨꯅ ꯁꯟꯕ ꯂꯣꯏꯔꯕ ꯉꯥꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯕ ꯍꯧꯒꯠꯂꯤ ꯇꯣꯝꯕꯤꯅ ꯏꯆꯦ ꯊꯥꯗꯣꯏ ꯅꯪꯁꯦ ꯁꯨꯛꯋꯥ ꯋꯥꯗꯕ ꯃꯤꯔ ꯈꯪꯗꯦ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯐꯤ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯍꯧꯏ ꯑꯗꯒꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯉꯥꯁꯦ ꯁꯟꯗꯅ ꯑꯃꯨꯛ ꯂꯩꯔꯤ ꯑꯗꯒꯤ ꯊꯨꯁꯨ ꯊꯨꯈ꯭ꯔꯦ ꯉꯥ ꯁꯟꯕꯁꯤꯁꯨ ꯑꯩꯅ ꯖꯥꯂꯣꯟ ꯑꯃ ꯁꯜꯂꯤꯉꯩꯗ ꯅꯪꯅ ꯑꯃ ꯇꯪꯈꯥꯏ ꯁꯟꯖꯤꯜꯂꯛꯏ ꯋꯥꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯕꯗ ꯑꯩꯗꯤꯅꯦ ꯄꯣꯔꯣꯡ ꯊꯣꯛꯑꯦ ꯊꯥꯗꯣꯏ ꯐꯛ ꯅꯣꯛꯊꯣꯔꯛꯏ ꯉꯥꯁꯦ ꯌꯥꯝꯕꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯄꯁꯤꯜꯂꯛꯑꯅꯤꯅ ꯇꯧꯕꯅꯤ ꯅꯪ ꯋꯥꯔꯗꯤ ꯉꯥꯏꯍꯥꯛ ꯐꯝꯃꯣ ꯆꯠꯈꯤꯕ ꯀꯌꯥꯈꯤꯔꯣꯏꯀꯣ ꯍꯟꯗꯛ ꯐꯅꯦꯛ ꯁꯥꯕꯗ ꯅꯪꯒꯤ ꯐꯅꯦꯛ ꯑꯃ ꯍꯥꯞꯄꯤꯗꯣꯏꯅꯤ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯅꯤ ꯅꯣꯏꯒꯤ ꯉꯥ ꯁꯟꯕ ꯂꯥꯛꯑꯣ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯗꯤꯅꯦ ꯐꯅꯦꯛꯇ ꯅꯠꯇꯦ ꯐꯤꯁꯨ ꯄꯤꯗꯣꯏꯅꯤ ꯑꯗꯣ ꯏꯆꯦ ꯊꯥꯗꯣꯏ ꯇꯥꯅꯤꯡꯊꯦꯝꯅ ꯑꯊꯥꯞꯄꯗ ꯆꯠꯈ꯭ꯔꯤꯗꯣ ꯀꯩꯗꯧꯕ ꯆꯠꯈ꯭ꯔꯤꯅꯣ ꯍꯣ ꯅꯣꯏ ꯇꯥꯅꯤꯡꯊꯦꯝꯗꯣ ꯑꯊꯥꯞꯄꯗ ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯍꯩꯅꯅꯕ ꯇꯝꯕ ꯆꯠꯈ꯭ꯔꯤꯅꯤ ꯃꯍꯩ ꯌꯥꯝꯅ ꯍꯩꯔꯒ ꯀꯩꯗꯧꯗꯣꯏꯕ ꯇꯥꯅꯤꯡꯊꯦꯝꯗꯒꯤ ꯍꯟꯕ ꯏꯆꯦ ꯊꯥꯗꯣꯏꯁꯨ ꯃꯍꯩ ꯌꯥꯝꯅ ꯍꯩꯅꯅꯕ ꯑꯥꯗ ꯇꯝꯕ ꯆꯠꯇ꯭ꯔꯤꯁꯤꯗꯤ ꯃꯍꯩ ꯃꯌꯥꯝ ꯇꯝꯕ ꯇꯥꯅꯤꯡꯊꯦꯝꯗꯩꯗꯤ ꯃꯍꯩ ꯃꯌꯥꯝ ꯋꯥꯡꯅ ꯇꯝꯗꯕ ꯏꯆꯦ ꯊꯥꯗꯣꯏꯅ ꯁꯤꯡꯕꯁꯨ ꯍꯦꯜꯂꯤꯁꯤꯗꯤ ꯑꯗꯨꯅ ꯑꯩꯁꯨ ꯏꯆे ꯊꯥꯗꯣꯏꯗꯧꯅ ꯃꯍꯩ ꯋꯥꯡꯅ ꯇꯝꯗ꯭ꯔꯁꯨ ꯑꯁꯤꯡꯕꯤ ꯑꯣꯏꯅꯤ ꯑꯩꯗꯤ ꯇꯜꯂꯦꯕ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯃꯤꯔꯝꯗ ꯆꯠꯄꯗꯣ ꯏꯍꯩ ꯍꯥꯏꯕꯁꯤꯗꯤꯅꯦ ꯌꯥꯔꯤꯕ ꯃꯈꯩ ꯇꯝꯒꯗꯕꯅꯤ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯐꯕ ꯂꯩꯇꯕꯒꯤ ꯇꯧꯕꯅꯤ ꯏꯍꯩ ꯍꯩꯔꯤꯉꯩ ꯒ꯭ꯌꯥꯟ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯗꯣ ꯍꯩꯕ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯇꯝꯅꯤꯡꯗꯦꯗ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯆꯠꯄꯁꯨ ꯌꯥꯝꯅ ꯇꯜꯂꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯆꯤꯡꯗ ꯁꯤꯡ ꯊꯤꯕ ꯆꯠꯄꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯩꯁꯨ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯕ ꯃꯌꯥꯝ ꯐꯪꯉꯤ ꯑꯗꯒꯤ ꯑꯩꯗꯤꯅꯦ ꯂꯩ ꯐꯖꯕꯁꯨ ꯃꯌꯥꯝ ꯍꯦꯛꯂꯛꯏ ꯑꯗꯨꯗꯤ ꯍꯌꯦꯡꯋꯥꯏ ꯁꯤꯡ ꯊꯤꯔꯒ ꯑꯗꯨꯝ ꯍꯤꯡꯕ ꯇꯥꯕꯅꯤ ꯏꯍꯩ ꯃꯌꯥꯝ ꯍꯩꯔꯒ ꯊꯕꯛ ꯆꯥꯎꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯃꯍꯨꯠ ꯅꯨꯡꯁꯥ ꯃꯔꯛꯇ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯂꯩꯕ ꯇꯥꯕꯅꯤꯅꯦ ꯍꯥ ꯇꯟꯖꯥꯗꯨꯗ ꯒꯣꯄꯥꯜ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯕꯦꯃꯥ ꯊꯥꯗꯣꯏ ꯉꯥꯗꯨꯕꯨ ꯀꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯄꯥꯕ ꯌꯥꯝꯗ꯭ꯔꯤ ꯂꯥꯎ ꯏꯄꯥ ꯑꯃꯨꯛ ꯊꯥꯕꯤꯔꯒꯦ ꯃꯩꯗꯣ ꯇꯣꯝꯕꯤꯒ ꯅꯣꯏꯅꯤ ꯁꯠ ꯁꯝꯖꯤꯜꯂꯛꯑꯣ ꯍꯣꯏ ꯄꯥꯕ ꯄꯥꯕꯨꯡꯆꯣ ꯍꯣꯏꯒꯤ ꯉꯥꯁꯤꯗꯤ ꯉꯁꯤꯗꯤ ꯌꯥꯝꯃꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯗꯦ ꯑꯗꯨꯅ ꯀꯨꯏꯍꯧꯗꯦ ꯏꯃꯥꯒ ꯏꯕꯣꯛꯀ ꯑꯩꯒꯅ ꯁꯟꯕꯗ ꯉꯁꯥꯏꯅ ꯂꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯌꯥꯝꯕꯅꯤ ꯑꯗꯨꯅꯕꯨ ꯃꯔꯝ ꯃꯣꯛꯄꯤ ꯏꯆꯥ ꯇꯣꯝꯕꯤ ꯀꯧꯔꯛꯂꯤꯕꯅꯤꯗꯅ ꯅꯆꯦ ꯃꯇꯣꯝꯇꯅ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯁꯦꯜ ꯌꯥꯝꯅ ꯐꯪꯉꯅꯤ ꯏꯆꯦꯒꯤ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯜꯍꯧꯔꯣ ꯄꯥꯕꯨꯡꯆꯧ ꯏꯁ ꯀꯌꯥꯗꯅꯣ ꯌꯦꯡꯅꯤ ꯁꯤ ꯑꯉꯥꯡꯁꯦ ꯑꯗꯨ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯍꯜꯂꯛꯏ ꯑꯌꯣ ꯏꯆꯦ ꯊꯥꯗꯣꯏ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯂꯤꯁꯤꯜꯂꯛꯄꯗꯨꯗ ꯀꯥꯎꯊꯣꯛꯑꯝꯃꯗ꯭ꯔꯅ ꯅꯤꯡꯁꯤꯡꯍꯟꯕꯅꯤ ꯒꯣꯄꯥꯜꯅ ꯅꯣꯛꯂꯗꯨꯅ ꯏꯆꯥ ꯇꯣꯝꯕꯤ ꯅꯆꯦ ꯊꯥꯗꯣꯏꯁꯤꯕꯨ ꯌꯥꯝ ꯂꯤꯔꯕ꯭ꯔꯅꯦ ꯑꯁ ꯕꯥꯕꯥ ꯌꯥꯝ ꯂꯤꯕꯗꯤ ꯅꯠꯇ꯭ꯔꯤꯗ ꯑꯋꯥꯡꯂꯣꯝꯒꯤ
ꯇꯥ ꯊꯣꯡꯉꯝꯕꯅ 이제 다도ꯏꯁꯦ 루홍키바 야로이 하이ꯕ니. ꯇꯣꯝꯕꯤ, ꯅꯪ ꯅꯆꯤꯟꯗꯣ ꯑꯩꯅ ꯐꯣꯠꯂꯅꯤ. ꯉꯥꯗꯣ ꯇꯨꯃꯤꯟꯅ ꯁꯜꯂꯨ. ꯑꯉꯥꯡ ꯆꯩ ꯆꯥꯅꯤꯀꯣ. ꯒꯣꯄꯥꯜ ꯃꯈꯥ ꯇꯥꯔꯛꯏ. ꯀꯔꯤꯒꯤꯅꯣ ꯃꯥꯗꯤ? ꯇꯣꯝꯕꯤ ꯊꯥꯗꯣꯏꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯝꯂꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ. 이제 다도ꯏꯁꯦ ꯇꯥ ꯊꯣꯡꯉꯝꯕꯅ ꯂꯧꯅꯤ ꯍꯥꯏꯕꯅꯤ. ꯑꯣꯔꯦ, ꯃꯁꯛꯇꯣ 우ꯔꯦ ꯃꯤꯠꯁꯤꯗ. ꯀꯨꯝ ꯆꯨꯞꯄ ꯑꯃ 이루 ꯁꯨꯛꯂꯣꯜꯂꯨꯗꯕ ꯃꯗꯨ ꯅꯨꯄꯥꯗꯣ ꯃꯥ ꯂꯥꯛꯄꯗ ꯎꯆꯤ ꯑꯄꯨꯝꯕ ꯃꯅꯝ ꯅꯝꯕꯗꯣ ꯑꯣꯔꯦ. ꯍꯩ, ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯅꯦꯍꯦ? ꯊꯥꯗꯣꯏ ꯋꯥ ꯊꯩꯗꯣꯔꯛꯏ. ꯁꯦꯜ ꯀꯣꯟꯅꯔꯣꯏꯗ꯭ꯔꯅ ꯃꯊꯥ ꯁꯥꯔꯝꯕꯗꯣ ꯀꯥꯟꯅꯔꯅꯤ ꯉꯁꯤꯗꯤ. ꯉꯥꯁꯤ ꯌꯣꯜꯂꯗꯤ. ꯕꯣꯡꯉꯣꯆꯥꯒꯤꯁꯨ ꯁꯨꯅꯅꯕ ꯊꯥꯕꯤꯈ꯭ꯔꯁꯤ ꯕꯥꯕꯥ. ꯍꯣꯏ, ꯊꯥꯕꯤꯈ꯭ꯔꯁꯤ. ꯃꯍꯥꯛꯀꯤ ꯃꯍꯩ ꯇꯝꯕꯁꯤꯗ ꯂꯣꯏꯔꯕꯗꯤ ꯈꯔꯁꯨ ꯀꯣꯝꯂꯅꯤ ꯑꯩꯈꯣꯏꯁꯨ. ꯋꯥꯅ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦꯗ ꯂꯣꯏꯗꯧꯕ. ꯇꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯕꯨꯛꯇꯨ ꯒꯨꯔꯨ ꯈꯣꯡꯂꯛꯂꯝꯃꯤ ꯒꯣꯄꯥꯜꯅ. ꯍꯩ, ꯆꯥꯛ ꯆꯥꯗ꯭ꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ? ꯑꯣꯟꯊꯣꯛꯏꯗ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯣ. ꯆꯠꯂꯣ, ꯍꯥꯟꯅ ꯆꯥꯊꯣꯛꯎꯔꯣ. ꯈꯔꯁꯤꯗꯤꯅꯦ ꯏꯄꯥ ꯂꯣꯏꯁꯤꯜꯍꯧꯔꯒꯦ. ꯇꯣꯝꯕꯤ, ꯆꯠꯂꯣ, ꯅꯆꯦꯒ ꯆꯔꯥ ꯋꯥꯟꯃꯤꯟꯅꯔꯨꯆꯣ. ꯇꯣꯝꯕꯤ, ꯂꯥꯎꯍꯦ, ꯅꯈꯨꯠ ꯍꯥꯝꯗꯣꯔꯛꯑꯣ. ꯁꯣꯏꯕꯨꯝ ꯊꯣꯡꯕꯅꯤ, ꯉꯥꯒ. ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ. ꯑꯁ, ꯍꯥꯎꯅꯤꯗ ꯏꯆꯦ. ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯉꯥꯈꯥ ꯑꯇꯦꯛꯄ ꯊꯣꯡꯕꯅꯤ. 이마나 ꯂꯩꯍꯧꯔꯤ ꯍꯥꯏꯕꯅꯤ, ꯈꯔ ꯄꯨꯔꯛꯀꯦ. ꯒꯣꯄꯥꯜ ꯃꯆꯥꯅ ꯆꯪꯈ꯭ꯔꯕꯗ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯍꯧꯏ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯖꯈ꯭ꯔꯕꯅꯤꯗ. ꯃꯅꯥꯎ ꯑꯁꯤꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯅꯤ. ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕꯁꯨ ꯃꯅꯤꯡ ꯊꯨꯡꯖꯗ꯭ꯔꯕꯅꯤ. ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯔꯨꯕꯅꯤ. ꯑꯩꯈꯣꯏꯅ ꯃꯤꯒ ꯃꯤꯃꯥꯟꯅꯅ ꯍꯤꯡꯖꯔꯤꯕꯅꯤ. ꯃꯅꯤꯆꯟꯗ꯭ꯔꯅ ꯃꯍꯩ ꯇꯝꯕ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ. ꯃꯅꯤꯆꯟꯗ꯭ꯔꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ, ꯃꯅꯤꯆꯟꯗ꯭ꯔ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯄ ꯃꯤꯅꯤꯀꯣ. ꯀꯩꯗꯧꯔꯒꯦ ꯇꯥꯎ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯄꯅꯤ. ꯉꯥꯏꯍꯥꯛꯇꯁꯨ ꯇꯨꯝꯗꯨꯅ ꯄꯣꯊꯥꯗꯦ. ꯉꯥꯏꯍꯥꯛ ꯁꯪꯉꯛꯄꯗ ꯂꯥꯏꯔꯤꯛ ꯑꯃ ꯀꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯑꯩꯈꯣꯏꯗꯤꯅꯦ ꯅꯪꯗꯧꯅꯒ ꯇꯧꯕ ꯉꯝꯖꯗ꯭ꯔꯤ. ꯉꯥꯏꯍꯥꯛ ꯁꯪꯉꯛꯄꯗꯅꯦ ꯂꯣꯡꯅ ꯇꯥꯔꯒ ꯁꯦꯠꯊꯍꯧꯕꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ. ꯏꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯕꯅꯣꯅ ꯅꯤꯡꯉꯨꯔꯦ. ꯉꯥꯏꯈꯣꯅꯦ, ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤꯕꯨ ꯀꯌꯥꯅꯤ ꯍꯥꯏꯕꯅꯤ? ꯑꯁꯦꯡꯕꯒꯤꯗꯤ 3ꯅꯤ. ꯑꯗꯣ ꯑꯩꯒꯤ ꯍꯦꯛ ꯏꯊꯛ ꯏꯌꯥꯝꯕ ꯌꯥꯏꯃꯗꯨꯗꯤ ꯄꯤꯛꯂꯤꯉꯩꯗ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ. ꯇꯥꯆꯧꯒ ꯑꯩꯒꯇ ꯉꯥꯏꯍꯧꯔꯤ. ꯑꯣ, ꯅꯨꯡꯉꯥꯏꯇꯦꯅꯦ. ꯇꯥꯆꯧꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯕ꯭ꯔꯣ? ꯇꯥꯆꯧꯗꯤ ꯌꯨꯝ ꯄꯥꯜꯂꯤ. ꯑꯣ, ꯅꯣꯏ ꯏꯇꯩꯃꯗꯤ ꯃꯕꯨꯛ ꯐꯕ꯭ꯔꯥ? ꯐꯩ. ꯏꯇꯩꯃꯅ ꯐꯕꯒꯤꯅꯤ ꯑꯩꯅ ꯁꯤ ꯇꯥꯅ ꯂꯥꯛꯄ ꯉꯝꯂꯤꯕꯁꯦ. ꯏꯃꯥꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯤꯡꯖꯩ. ꯃꯅꯥꯛꯇꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯐꯥꯎꯕ ꯀꯥꯟꯊꯣꯛꯍꯟꯅꯤꯡꯗꯦ. ꯇꯥꯆꯧꯅ ꯃꯅꯥꯎꯍꯣꯏꯒꯤ ꯑꯄꯥꯝꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯕꯒꯤ ꯇꯥꯆꯧꯅ ꯁꯤꯟꯕꯤꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ. ꯁꯦꯜ ꯊꯨꯝ ꯑꯇꯩ ꯇꯥꯆꯧꯅ ꯂꯣꯏꯅ ꯁꯤꯟꯕꯤꯔꯤꯕꯅꯤ. ꯃꯁꯤꯗ ꯏꯇꯩꯃꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯣꯏꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ. ꯑꯣ, ꯐꯩꯅꯦ. ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯛ ꯂꯩꯌꯨ. ꯑꯗꯨꯒꯅꯦ, ꯍꯌꯦꯡꯋꯥꯏ ꯅꯇꯨꯒ ꯊꯤꯔꯒ ꯃꯧ ꯃꯁꯦꯟ ꯈꯠꯅꯕꯗ ꯅꯇꯨꯒꯤ ꯃꯤꯆꯪꯗꯒ ꯆꯪꯉꯒ ꯅꯌꯥꯝꯕ ꯅꯇꯩꯃꯅ ꯁꯦꯝꯕꯤꯔꯛꯈꯤꯕꯗꯣ ꯑꯗꯨꯒ ꯀꯥꯎꯔꯗꯤ ꯏꯕꯣ, ꯅꯪ ꯐꯖꯔꯣꯏꯍꯦ. ꯆꯠꯂꯣꯍꯦ, ꯀꯩꯗꯧ ꯈꯠꯅꯗꯣꯏꯅꯣ? ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯑꯣꯏꯅꯤ. ꯈꯠꯅꯔꯣꯏꯗ ꯀꯩꯁꯨ. ꯂꯩꯔꯕꯣ ꯍꯥꯏꯁꯦ? ꯂꯩꯇ꯭ꯔꯤ. ꯑꯗꯨꯏꯁꯨ ꯂꯩꯔꯛꯀꯗꯕꯤꯗꯣ ꯍꯥꯏꯕ. ꯏꯁ, ꯋꯥꯔꯤꯒꯗꯤ. ꯑꯁꯦꯡꯕꯅꯤꯅꯦ. ꯑꯣꯏꯕꯤꯌꯨ ꯑꯣꯖꯥ. ꯂꯩꯐꯥꯎ ꯂꯩꯇ꯭ꯔꯤ ꯅꯨꯄꯤꯁꯦ ꯊꯥꯒꯠꯄꯅ ꯍꯥꯟꯈ꯭ꯔꯦ. ꯐꯖꯅ ꯆꯨꯗꯧꯔꯤ. ꯂꯧꯗ꯭ꯔꯤꯉꯩꯗꯒꯤ ꯍꯥꯟꯅ ꯐꯝꯃꯦꯕ ꯃꯣꯔꯥꯁꯦ. ꯍꯥꯏꯔꯤꯕ ꯅꯪꯅꯦ ꯍꯥꯟꯅ ꯐꯝꯃꯒ ꯂꯩꯔꯝꯗꯣꯏꯁꯦ. ꯃꯄꯥꯟ ꯊꯣꯡꯗꯅ ꯑꯐꯥꯎ ꯁꯥꯕ, ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯅꯇꯨꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯇꯣꯡꯉꯒ ꯅꯇꯣꯝꯇ ꯎꯪꯖ ꯂꯩꯔꯝꯗꯣꯏꯁꯦ. ꯍꯥꯏꯃꯟꯗ꯭ꯔꯣ ꯑꯗꯨꯐꯥꯎꯗꯤ? ꯋꯥꯠꯃꯜꯂꯕꯅꯤꯕꯣ. ꯌꯥꯔꯦ, ꯈꯗꯥꯡ ꯊꯥꯗ ꯂꯩꯔꯅꯨ. ꯆꯥꯛꯇꯣ ꯊꯥꯡꯒꯠꯄ ꯍꯧꯔꯣ. ꯑꯩ ꯏꯟꯖꯥꯡ ꯁꯦꯝꯃꯛꯀꯦ. ꯅꯣꯡꯗ꯭ꯔꯦꯟꯅ, ꯍꯌꯦꯡꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇ ꯌꯥꯗꯦ. ꯁꯤꯌꯥ, ꯅꯪꯅꯕꯣ? ꯌꯦꯡꯉꯣ. ꯀꯩ ꯂꯩꯒꯦꯕ? ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯂꯩ. ꯑꯗꯨ ꯀꯩ ꯃꯔꯝꯅꯣ? ꯀꯣꯛ ꯍꯥꯏꯔꯣꯗꯅ. ꯑꯃꯨꯛ ꯆꯥꯛꯍꯟꯕꯤ ꯇꯧꯔ ꯂꯩ. ꯅꯨꯄꯤ ꯂꯨꯝꯃꯨꯒꯦ. ꯀꯩ ꯅꯨꯄꯤ? ꯀꯥꯏꯗꯩꯅꯣ ꯍꯥꯏꯁꯦ? ꯂꯩ. ꯅꯪꯗꯤ ꯈꯪꯖꯔꯝꯃꯔꯣꯏ. ꯂꯥꯏꯔꯤꯛꯇ ꯇꯧꯔꯒ ꯂꯩꯗꯅ. ꯍꯣꯏꯅꯦ, ꯈꯪꯖꯗ꯭ꯔꯦꯅꯦ. ꯑꯗꯣ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯣꯗꯅ. ꯊꯣꯏꯕꯤ ꯀꯧꯕꯅꯦ. ꯂꯝꯗꯤ ꯈꯪꯗꯦ. ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕꯅꯤ.
Ngarang nahandagi angang choiha ama ai nupido mapu ai taklamda huge tauri. Aduna khara sena hode yadre. Ish, nupiduna di nangse mapuni haiba khangjakraba. Khangdri, khangaladamni. Soidre. Mina adum hugrani. Naaba China rakani he. Yare oja chak to phajana thong. Mara leijadaba chafududa nating pudoklaga kari kanabano. Matamdi kanana su khamba nang haude nongmadagi nini humni sum hauchin kiram. Thadoi numthil pobov aduda phi kana sari. Thadoi machinda murum su sole. Thokna su sakre da ngasigi numitse. Ngang duna manakta laiba phi macha amana pairaga humang adudai thoklami. Tanja aduda kadaidagi no khanghaude tombi do sor thabe honduna thadoi bu kau duna prap chensilai. Thadoi dawramba mathau leptuna hairei. Hai, tombiya, kaidawre, huina gadana reiro nangbo. Angaubi, adumai chenba haunabro. Kudi thiradi arembada yamang tekchani. Tombi, thadoina ngangliba adu tade sor thabe honba makai. Wa amatam na bakanna hotnari. Iche thadoi. Lagauri. Ada. Iche thadoi. Lagauri bada. Kainu lagauri haibaba. Huiro. Ngasai halamani ye. Natteba lagauri ba. Taning temdo. Khulgi pukriya chawbu manakta yaura aure haiba. Aduga ne. Tombigi wadu makhata ba nang hodi. Ha. Aikhoi bungo chabo. Aseng bairo tombi nang haise. Kainu. Khara walam kinida. Aseng baine. Aduga iche thadoi. Tombigi wadu makhata ba nang di amuksu tharki. Ngangna thadoi pisa koldagi phanchong tharei. Tombiya. Nangi kotha ngang lebi to. Aine mayongna nabam talak thokigi. Loksilakpana halani. Akhoi bungo chado. Lamsang lakpagi waramani. Ising khara silumgi. Chak so mukthong dadi yaro. Lao. Nangne insang khara semu lao. Ngang duna thadoi imungda. Prap chensinkri. Tanja da gopasu imungdagi thoraklami. Hai. Kainu ni nuina ngangnari baduba. Kaidawre haibano. Thadoi imungdagi amuk prap thoraktuna khomlai. Baba, akhoi bungo chado yaura ani. Pukriya chawbagi manak yaura aure haibani. Gopal ingakna. Ha. Kainu ni haisiba. Aseng baine babungcha. Ngangnari ngai cherik aduda ningthem yausilaklami tombina. Iche thadoi, ta ningthem yaurei. Thadoi su prap chen thoraktuna mai oknanaba mai chamkhali. Bungocha, mai sikantho. Gopal haujikta da urei ingakna hanglei. Hai, ibungo macha. Kananu ni nupi macha sidi. Thadoi su haujikta da bab oirei. Bungocha, madi kananu. Ningthem, mamai da no khatpa ngamde tapna hairei. Ai nupi chele je. Thadoi ingakna mapada yengduna leiri. Gopalna. Nahaki parikya di loirabro. Ningthem khumde lukthadana adumak leiri. Gopal amukasu hangjilai. Humune, karigi tumina leiri bano. Sel awat pa leibro. Sel loba lak libro nangba. Waganu. Sel gidamakta oiragadi. Nangidamakta. Nache, nama, amadi. Aina tumda chada hotnaduna. Nahi thak ado wangna tamnanaba. Ichagidamakta karisu awat pa thamna. Hayo. Sel kaya wat libano. Ningthem tumina adumak lebi. Ningthem ga loinana lakpa thoibidi oiriba phibam aduda tawpham khangdre. Hallasi kadai, leikisi kadai tawduna leiri. Thoibigi mataw adu khanglaba thadoina. Mapabu themjilai. Baba, imungda ngangnarasi. Mina uraga phajadre sumangsida. Thoibida onsinduna hairei. Bema, lao changasi. Nupi anidu changkri. Mangolduda mapa macha khakta ngai hore. Gopana makha amuksu tarei. Nang tabu mi oiradi khan. Awa ana khangdana. Asukwana hotnariba asibu. Sigumba phibam ase unabaro. Lekai miyam sigi mamangda. Aina kayada chakthok chakhiba. Aigi isari miramda chatuna. Awangba thaki mahai tamlani haidan. Hojik khara wajarabasu matam kharagi matungda. Isagi mapal chagai. Aikhoi nungaina leirani khalu. Adubu pumnamakse taiwanara. Nachi asina nangidamakta hotnabada. Leisabi amani hai phabo kauthoktuna hotnajakhibai. Pumnamak arembada tahalla. Nahakse yamna phattaba macha. Nahakti sijakibana saruk chama hena pai. Nasa phabo matik chana lepchaba ngamdaba nangna. Yum panbagi wakhalga su tawri. Hojikti nahak chawri. Nahak pu chai thangduna warakpagi matam hen. Taw nakhoi gi apambado.
Ipa wa nganglaro. Adu haramduna Gopal thongalomda thokre. Ningthem hojiktada khanglagli mahakna thangluriba khongthang asi aranbani haiba. Aranbaduna mapagi maphamda karisu haijaba ngamda ningamdana lehauri. Gopalna sum thorakpada leima jawbina kaitheldagi halakpaga thengnarami. Leima jawbi Gopal ubada. Moi baba kai chatpidorino. Gopal thamoi kaiman khibana magi nupida mana kauribadu phawda taramdana mungduna dumu chatki. Haima moi baba kaidaurage kai chatoino. Gopal handakti tarami. Leima nang halakrabra changu chang ai asai phawda chaloge. Ado hairamduna Gopal amuk chatpa hokre. Leima jawbi matomta khalhawi. Moi baba sibu kaidaurajan nahang kai ka iman manadeda. Khanna khanna leima jawbi yumda changlaklam. Bema thadoi ima lakle ni he pose khara amta pusil lao se. Hare sa khredam thokna suwa. Thadoi taraduna thorai. Kaidaururino ne nangba. Ima akhoi bungo chalai. Ha kadai leiriba. Magi parikha matamdi khara watli haikidai ne. Thadoina mamabu gyan tananaba phajana hairaklammi wado tabada leima jawbi saubana mana paiba yakidre. Kadai lekre mahagi sigai jando machok mapak naidaba saradana. Hai bungocha hai bungocha thorau sida law wangang na silaw. Thadoina mamabu themjillammi. Ima topiro aikhoi gi laibakta asum tho haina tamlambanani to ase migi mangda ami kaijai. Angang nupi sisu ikaibana loiramani magi mangda aikhoi se Lebak macha yamna tadaba haibado oirani. Thoklabanina thoklasanu. Aikhoigi tawfam thokpado adum tawrasi ima. Madam kharasu hawkirami ayingbi somang machiduda napi phoina phoina matumda murum pangsonda soli. Aina haibase kanamtana tabidi. Miramduda isado kayada wana leiramgadaba. Kuiroi da haiba. Aduga asu kuibasibu lakteba. Isadubu kari tawrongani. Mabu tekta kaidana leiramgadrani. Thoibagi machanupa phaijauna maboki manakta changlaktuna hairai. Abo kaigino nangna natomta wari pangsada saiduba. Napi singse abokna loina phoidale abok nang wadabra. Isu thoi abok se wakhal nungaite. Nangi pabungchado uraktaba yamna kuire. Hai nang pabadi kaidau hawi phaijauna tum hawi amta hodoro abokna ne wa haige hayo. Phaijaw khoi haiduna prap chensin khre ngahaki matungda thoiba thoraktuna hairai. Kaidaure ma nanaw nupado karam kanda lakani haigi chithiga tharak praimi. As hantok amuk ngangdana leiredo. Ima nacha nupado la ani kuireroi la ani ko. Mikup khudingi adom hangaga lei kamai tawdurige. Ai ngakta pothagi sanaga sabane. Hantok sum ngang leirnu imungda changaga ne ngaktang nina tana potharu chujal. Aying bisusu tawduna hairai. Lakani di pang haida hai. Lakpadi suklak lakte ne. As onthokpanida kamai ngangnani aidi ima. Lembi thoraktuna. Moi baba yare pothabiruro. Ima se mabukning nusiduna ngangjaribani. Ai haina haurage changbiro. Thoiba changkre. Aying bi lembida onsinduna amuk hangle. Bema kayam kuina leiraga lakani nanaw nupado. Ima kuireroi. Handak hapta sigi manungdadi lakadaba male. Fareda handak lakpadagi ne amuk hana chatlaloi natro. Hoima chalaroi. Amaromda ningthem thoibiga luhongbirami adubu tha pharakpaga Gopalna yadaduna tongana chahalami. Thadoina mopagida waraduna mapabu adumna tawdanaba kanna themjillami adubu Gopalna yaramde. Ibema ipabu themba ipana silibase Makhoisu gyan tananaban. Siki thoktana yum panbase karam tawi haibado mahau tangchasanu makhoisu. Ningthem mapana tongana pijarabada makhuta siki thokhaudabana mathaduki matik sarami. Selgi darkar yamna oirei haujiktada khanglai. Oh aise kayada pamkhraba. Ipa ima ichena sel wana puthoktuna makhoina waba amata khanghandan aibu mi ama oinanaba kayada wana hotnakhiba. Aduga aina awaba khangda naha oibagi ngahaki nungaibada tawru. Aina khanbana pumnamak achumbani khaluba. Aise kayada pamkhraba. Ai muk phattaba macha asibu liramkhigadra.
ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯎꯕꯗ ꯊꯣꯏꯕꯤ ꯊꯃꯣꯏ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯇꯣꯝꯇ ꯍꯥꯏꯖꯔꯛꯏ, "ꯑꯣ, ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯤ꯫ ꯏꯄꯥ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯈꯜꯂꯨꯕ ꯍꯧꯖꯤꯛꯇꯤ ꯄꯥꯞ ꯀꯌꯥ ꯀꯌꯥ ꯇꯧꯔꯨꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩ ꯉꯁꯤꯗꯤ ꯈꯪꯗꯦ, ꯏꯃꯥ ꯏꯄꯥꯅꯁꯨ ꯑꯩꯕꯨ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯛꯂꯦ꯫ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯆꯥꯅꯤ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯣꯏꯕꯤ ꯁꯦꯜꯅ ꯁꯤꯈꯤ ꯊꯣꯛꯍꯧꯗ ꯃꯃꯥ ꯃꯄꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ ꯅꯧꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯨꯕꯗꯒꯤ ꯆꯩꯊꯦꯡ ꯐꯪꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯅꯤꯆꯟꯗ꯭ꯔ ꯃꯍꯩ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯨꯔꯤꯕ ꯑꯗꯨꯒꯤ ꯃꯍꯩꯁꯨ ꯐꯪꯂꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯒꯤ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯗꯨ ꯎꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯈꯧ ꯄꯣꯡꯅ ꯋꯥ ꯀꯌా ꯉꯥꯡꯂꯝꯃꯤ꯫ "ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ, ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯅꯤꯅꯤ, ꯃꯃꯥ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥ ꯃꯅꯤꯅꯤ"꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ, "ꯏꯆꯦꯕꯦꯝꯃ, ꯏꯆꯦꯕꯦꯝꯃꯒꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯑꯇꯥꯡꯕꯅꯤꯀꯣ, ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯁꯤꯗ ꯃꯥꯒꯨꯝꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯗꯤ ꯑꯅꯤ ꯁꯨꯅ ꯂꯩꯇ꯭ꯔꯦꯗꯣ꯫ ꯑꯗꯨꯕꯨꯅꯦ ꯏꯆꯦꯕꯦꯝꯃ, ꯅꯆꯥꯅꯨꯄꯥꯁꯦ ꯃꯍꯩ ꯃꯁꯤꯡꯗ ꯍꯣꯠꯅꯔꯤꯉꯩꯗ ꯃꯁꯥ ꯄꯥꯈꯪꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔ ꯃꯥꯜꯂꯤ꯫ ꯅꯣꯡꯃꯇ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯠꯇꯁꯨ ꯌꯥꯎꯔꯨꯗꯦꯗꯣ꯫ ꯅꯆꯥꯒꯤ ꯅꯃꯧ ꯊꯤꯕ ꯌꯥꯔꯦ ꯍꯥꯏꯖꯔꯤꯕ꯫ ꯏꯆꯦꯕꯦꯝꯃ ꯍꯣꯏꯁꯨ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯥ ꯆꯍꯤ ꯃꯇꯥꯡ ꯍꯦꯟꯗꯣꯛꯈꯤꯕ ꯇꯥꯔꯦ, ꯈꯪꯕꯤꯗ꯭ꯔꯕ ꯑꯩꯅꯦ"꯫ "ꯍꯣꯏꯅꯦꯍꯦ ꯊꯣꯏꯅꯨ, ꯏꯕꯦꯝꯃ, ꯏꯆꯥꯁꯦ ꯆꯍꯤ ꯃꯇꯥꯡ ꯆꯥꯔꯦꯀꯣ꯫ ꯑꯗꯨꯕꯨꯅꯦ ꯏꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯊꯝꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯨꯝꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯍꯦꯔꯥ ꯏꯆꯦꯕꯦꯝꯃ, ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯔꯁꯤꯕꯨ ꯑꯗꯨꯏꯗꯃꯛꯇ ꯀꯩꯗꯧꯕꯩ ꯋꯥꯔꯨꯅꯤꯒꯦ? ꯏꯆꯦꯕꯦꯝꯃꯅꯕꯨ ꯌꯥꯕꯤꯔꯕꯗꯤ꯫ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯂꯩꯖꯔꯤ ꯍꯥꯏꯖꯔꯤꯕ"꯫ "ꯍꯦꯔꯥ ꯊꯣꯏꯅꯨ ꯏꯕꯦꯝꯃ, ꯅꯪꯁꯨ ꯐꯝꯕ ꯆꯠꯂꯒ ꯍꯤꯞꯄ ꯆꯠꯂꯤ ꯍꯥꯏꯕꯗꯨꯗꯤ ꯇꯧꯅꯨꯗ, ꯄꯪꯇꯧ ꯇꯧꯁꯤꯜꯂꯛꯀꯅꯨ꯫ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯁꯨ ꯐꯩꯖꯥꯎꯗꯒꯤ ꯆꯍꯤ ꯈꯔ ꯈꯖꯤꯛ ꯍꯦꯟꯅ ꯍꯟꯕꯗ ꯉꯥꯏꯔꯝꯈꯤꯅꯤ꯫ ꯅꯥꯞ ꯆꯥꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨꯀꯣ, ꯂꯩꯀꯥꯏ ꯃꯁꯦꯟꯁꯨ ꯄꯥꯝꯖꯗꯦ ꯑꯩꯗꯤ"꯫ ꯊꯣꯏꯅꯨ ꯏꯀꯥꯏ ꯈꯪꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯐꯥꯒꯤ ꯑꯗꯨꯝ ꯇꯧꯖꯕꯅꯤꯗ ꯏꯆꯦꯕꯦꯝꯃ꯫ ꯑꯩ ꯆꯠꯂꯒꯦ, ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤꯌꯦ"꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨꯅꯦ ꯃꯑꯣꯡ ꯑꯃꯅꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯃꯅꯤ ꯁꯅꯥꯗ ꯊꯥꯖꯅꯤꯡꯕꯒꯤ ꯋꯥꯒꯁꯨ ꯉꯥꯡꯖꯕ ꯁꯥꯔꯤ"꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯅꯤꯆꯟꯗ꯭ꯔ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯆꯥ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯃꯅꯤ, ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯉꯁꯤꯗꯤ"꯫ "ꯀꯩ ꯋꯥꯅꯣ ꯏꯃꯥ, ꯍꯦꯛꯇ ꯍꯥꯏꯌꯨ"꯫ "ꯅꯪꯁꯨꯅꯦ ꯃꯅꯨꯡ ꯃꯊꯝ ꯆꯥꯔꯦ꯫ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯉꯝꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯅꯍꯥꯛ ꯉꯝꯂꯅꯤ ꯈꯜꯂꯤ ꯏꯃꯥꯅ"꯫ "ꯈꯟꯅꯁꯤ ꯏꯃꯥ"꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯅꯤꯆꯟꯗ꯭ꯔ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ, "ꯀꯥꯟꯅꯗꯦ, ꯏꯃꯧ ꯑꯐꯕꯤ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ꯫ ꯉꯔꯥꯛꯄꯤ ꯃꯌꯥꯝ ꯑꯁꯤꯅ ꯏꯆꯥꯁꯤ ꯂꯥꯛꯈꯤꯕ ꯇꯥꯔꯦ"꯫ ꯂꯩꯃ ꯃꯆꯥꯒꯤ ꯀꯥꯗ ꯊꯥꯗꯣꯏꯕꯨ ꯀꯧ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ"꯫ "ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯉꯁꯤꯗꯤ ꯏꯆꯥꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯛꯂꯨꯕ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯕ ꯇꯥꯡꯀꯛ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯒꯨꯝꯅ ꯑꯗꯨꯃꯛ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝꯅ ꯎꯔꯦꯗꯣ꯫ ꯃꯗꯨꯅꯅꯦ ꯃꯤꯅ ꯅꯍꯥꯛꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯅꯤꯔꯅꯤ꯫ ꯅꯍꯥꯛꯀꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯕꯗꯤ ꯏꯃꯥꯗ ꯀꯣꯏꯗꯅ ꯍꯥꯏꯌꯨ꯫ ꯏꯆꯥꯒꯤ ꯑꯅꯤꯡꯕꯗ ꯏꯃꯥ ꯑꯌꯦꯠꯄ ꯄꯤꯔꯣꯏ"꯫ ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯃꯥꯏ ꯑꯗꯨ ꯅꯣꯛꯈꯠꯄ ꯉꯝꯗ ꯂꯨꯞꯊꯗꯨꯅ ꯂꯩ꯫ "ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯅꯤꯡꯕꯗꯣ꯫ ꯀꯞꯀꯅꯨꯅꯦ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ"꯫ "ꯏꯃꯥ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯏꯄꯥꯒꯤ ꯁꯪꯒꯥꯏꯁꯤꯗ ꯑꯩꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯌꯨ ꯍꯥꯏꯅ ꯇꯝꯕꯤꯔꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒꯤ ꯅꯥꯛꯇ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯇꯨꯡ ꯏꯟꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯄꯨꯝꯕ ꯍꯣꯡꯗꯣꯛꯇꯨꯅ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯍꯥꯏꯅ ꯍꯤꯡꯍꯜꯂꯤꯕ? ꯏꯁꯣꯔ ꯃꯥꯁꯨ ꯐꯠꯃꯟꯗꯦ ꯏꯃꯥ꯫ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯏꯄꯥ, ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯌꯥꯕꯨ ꯊꯥꯗꯣꯛꯂꯝ ꯀꯔꯝꯅꯅꯣ ꯈꯣꯡ ꯊꯥꯡꯒꯗꯕ? ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌꯥꯗ ꯇꯣꯜꯂꯤꯕꯅꯣ? ꯄꯣꯛꯄꯗꯒꯤꯅ ꯂꯩꯔꯛꯂꯕ ꯁꯪꯒꯥꯏ ꯑꯁꯤꯗ ꯏꯁꯤꯡ ꯅꯨꯡꯁꯤꯠꯇ ꯇꯤꯟꯗꯨꯅ ꯂꯩꯔꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯅꯤ ꯍꯥꯏꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯉꯥꯡꯅ ꯊꯥꯗꯣꯏ ꯑꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯦ꯫ "ꯕꯦꯝꯃ"꯫ ꯂꯩꯃꯖꯥꯎꯕꯤ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯊꯣꯔꯛꯂꯦ ꯃꯥꯁꯨ꯫
Ngasai thongjinda wari taramba Gopalna hojiktada changlakli. Hai, Mama, karino nangna amuk tawridubo? Nangna adumna tawradi nachanupisi hena wakhal piksinba tabanine. Bema, icha thoibi, ipagi thadoi, kapkanu. Adumna tawganu ko. Masidi taibang pal asigi chatnabini. Miyoi pok oina poktuna hingduraba aikhoidi. Taibangi chatnabi asi induna chatpa taba. Kapkanu. Hai, Mama, wa haigela. Matam kharagi matungni ningthem matha sana phamungda phamboi hipoi tawduna manglaga leiri. Thoibina mapuroibagi matau ubada hairi. Kaidawrage isuk tharibaduba nangbu khangdribu. Kaino kai khangdabano. Ichelu hongnaba ima babana silisi. O khange adubudi inamalu hongkidawrena moitamona thawai nungaijira. Ichili padan. Aigidamakta ichena kayam wabirakwa ai kaw. Iche chakhidawre khangbagi nungaitabado madudi hongna san. Adubu aina pendaba ama leiri. Masina aibu ahing tumba yahanjiba. Kari pendabado aingonda haibada akaiba oidrabadi haibiyuba. Moitamogi pendabado punna tanaminaraga khara makai kokpa ngambra yengsi. Kaide nang ai amatani. Aigi pendaba nungaitaba nangondadi haibada akaiba amata leite. Nangi sumangai. Khangde thoibi. Hojikti pendabagi pendaba ngakta ngai. Aina hairibase thanglana di khanganuko. Thoibi hoi haiduna makok numlaga ningthemna wa makha tarakpadu ngaiduna leiri. Aibu hek pitlingaidagi ichena aibu karida soikigadagi haina yengsinduna lakpani. Ima su pabusu ayamba matamda yumda leite. Ichegi manamdada chawrakpani aigi. Hojikti ai chawri. Chawbada natana ichedagi hana yumba lambida phawa khongdani. Adubu hojik phawa ichegi damaktani haina. Aina karisu tawba ngamde. Ichena yumnak sagai ongadawraba matam asi phawbada. Maupa aina ichegi damakta kaisu tawba ngamdri. Aise kayamukti tonbano khangde thoibi. Ai hotnaba yabadi hotnabani. Adubu aigi hotnabanse ipap leba misak ama oibanara khangde. Mikup kharadi tumina lay aduga makha amuk tarai. Macha ama maupa ama oibada yum amagi nupa ama ichagi mapa ama oibada kayada matik chadribano aise. Thoibina sontharaba mapuroibabu themjinbirai. Moitamo karige dumai hainu. Nahakpu kanana matik chade hairiba. Aihaki khwaidagi matik chaba ipuroibadi nahak. Aigi ichasigi khwaidagi matik chaba mapasu nahak. Inem ikugi amadi inamagi khwaidagi matik chaba macha mapasu nahak na oigadabani. Soikraba khongpham maduna soikri haina. Asibagumna hinglabadi karamna hingani. Aikhoy amuk soikrabasu makhatana soiraktanaba hungthang thangba tai aikhoy. Hainaba lay. Awa macha lemna mangde. Moi baba karige do yam sontharinu. Aikhoy hotnaba hobada ngairi hotnakisi. Lambi yamna sangde. Aihaki angamba matengsu pangani. Ningthem magi nupigi thauna biba wahai singduda thauna ama laklei mapi tana magi nupibu nungsina yengjai aduga hairai. Aigi khwaidagi matik chaba nupidi nahakakdani thoibi. Asumna ningthem machegi damakta karigumba kharata oirabasu tawba ngamnanabagi damakta awa ana thida thabak suduna sil tananaba kana hotnajarami. Asumna nongma haukibana ngasidi thadoigi luhongbagi numida haibado oiri. Thadoi mapam lamdam thadoklamani khalubada pukning yamna nungsijarami. Laima jawbina machanupibu themjili. Bima to oni nangbo. Ningthem so hairai. Iche matik chadraba naupa ibu warauganuko. Iche di yaifabi oyo. Nungai yaifana harau momon minoka loinana punsi lenba oyo ko ije. Ningthem kapningbana masadu punkatli. Machegi nakta kuina leiba ngamdraduna thokri. Ngaihaki matungda luhongba adu loiraduna kainya adu bor oiriba adugi yumda thinbiramle. Amaromdana bor mamanaba singado punsinduna yu ngauri. Wathi warem kanna ngangnari khara amana pendaba kaya phongdoknaduna kappasu yauri. Marak aduda nongdrensu yauri kapli maron iphai kai ngangngi. Itaw ibungo mani chandra. Nangi luhongbase ai tasengna sengtrak sengna yam haraungna yaurambani ko. Adubu ai nangi luhongba yaurubase thamoy yam kai. Ai pende itaw. Mani chandra di yamna thaklamde aduga gyan phajana tari. Itaw yari kaidawrage. Haukradi haukri khalurana.
ꯑꯃꯨꯛ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯅꯧꯕ ꯑꯁꯥꯗ ꯍꯤꯡꯒꯗꯕꯅꯤ ꯊꯥꯏꯅꯒꯤ ꯄꯦꯟꯗꯕꯗ ꯁꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯔꯤꯒꯦ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯥꯎꯔꯨ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯇꯥꯎ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯖꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯇꯥꯎ ꯅꯣꯡꯗ꯭ꯔꯦꯟ ꯀꯩꯅꯣ ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯗꯣ ꯅꯇꯥꯎꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ ꯃꯁꯤꯒꯤ ꯕꯨꯗꯨꯁꯤꯅꯅꯦ ꯃꯤ ꯊꯃꯣꯏ ꯀꯟꯅ ꯀꯥꯏꯔꯤꯀꯥꯟꯁꯤꯗ ꯑꯃꯅ ꯉꯥꯡꯁꯤꯜꯂꯨꯔꯅꯨ ꯅꯤꯡꯁꯤꯡꯂꯨꯔꯅꯨ ꯍꯥꯏꯗꯅ ꯀꯟꯅ ꯊꯦꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯀꯥꯎꯊꯣꯛꯇꯨꯅ ꯇꯧꯔꯕ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯆꯤꯡꯊꯣꯛꯏꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯃꯥꯟꯅꯕꯗꯨꯅ ꯈꯪꯗ꯭ꯔꯕꯗꯤ ꯈꯪꯅꯅꯕ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯏꯇꯥꯎꯋꯅꯤꯗ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯩꯅꯗꯤ ꯃꯥꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯁꯨꯡꯈꯪ ꯈꯪꯕꯤꯗꯕ ꯑꯩꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯔꯤꯈ꯭ꯌꯥ ꯍꯦꯛ ꯂꯣꯏꯕꯒ ꯍꯥꯏꯖꯒꯦꯅ ꯂꯩꯔꯒ ꯑꯩꯅ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯇꯥꯍꯧꯔꯦ ꯑꯗꯨꯒ ꯗꯥꯀꯨ ꯑꯃꯅ ꯅꯥꯔꯣꯟꯗꯒꯤ ꯏꯇꯨ ꯂꯩꯃꯗꯣ ꯍꯨꯔꯥꯜꯂꯒ ꯆꯠꯈ꯭ꯔꯦꯗꯅ ꯃꯗꯨꯗ ꯑꯩꯅ ꯀꯥꯏꯈꯤꯕ ꯊꯃꯣꯏꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯉꯁꯤ ꯑꯩꯅ ꯀꯥꯏꯔꯤꯕ ꯊꯃꯣꯏꯁꯤꯅ ꯍꯣꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯋꯥꯔꯤꯁꯦ ꯑꯗꯣ ꯉꯁꯤꯅ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏ ꯍꯥꯏꯁꯤꯅ ꯀꯝꯗꯧꯕꯅꯣ ꯑꯩꯅ ꯂꯨꯝꯖꯔꯝꯕ ꯅꯨꯄꯤꯗꯣ ꯉꯁꯤ ꯏꯇꯥꯎ ꯃꯅꯤꯆꯟꯗ꯭ꯔꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯤꯕ ꯏꯇꯥꯎꯒꯤ ꯅꯨꯄꯤꯁꯦ ꯁꯤꯒꯤ ꯍꯦꯛ ꯃꯧꯄꯥ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯑꯣꯏꯔꯝꯃꯦ ꯑꯩꯒꯤ ꯊꯣꯏꯕꯤ ꯍꯨꯔꯥꯟꯈꯤꯕ ꯅꯨꯄꯥꯗꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯇꯥꯎ ꯃꯅꯤꯆꯟꯗ꯭ꯔꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪ ꯋꯥꯔꯧꯒꯅꯨꯀꯣ ꯅꯪꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯤ ꯑꯩ ꯌꯥꯎꯕ ꯉꯝꯃꯔꯣꯏ ꯑꯩ ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯅꯤꯡꯗꯦ ꯏꯇꯥꯎ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯀꯩꯗꯧꯕꯒꯤ ꯃꯥ ꯎꯕꯗ ꯏꯇꯥꯎꯅ ꯂꯩꯔꯒ ꯆꯦꯟꯗꯣꯏꯅꯣ ꯏꯇꯥꯎꯅ ꯂꯥꯟꯕꯁꯨ ꯅꯠꯇꯦ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩ ꯑꯗꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯅꯔꯝꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯃꯁꯤꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯍꯥꯛ ꯃꯇꯤꯛ ꯆꯥꯔꯕ ꯃꯤ ꯑꯃꯁꯨꯅꯤ ꯅꯪ ꯎꯕꯗ ꯃꯈꯣꯏꯅ ꯏꯀꯥꯏꯖꯗꯣꯏꯅꯤ ꯅꯪ ꯂꯥꯟꯈꯤꯗꯦ ꯏꯇꯥꯎ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯁꯨ ꯃꯔꯥꯜ ꯂꯩ ꯏꯇꯥꯎ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯕꯅꯤ ꯑꯩꯅ ꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏ ꯍꯧꯈꯤꯕ ꯀꯥꯎꯊꯣꯛꯄ ꯇꯝꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ ꯑꯃꯅ ꯀꯥꯔꯟ ꯇꯥꯔꯛꯏ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ ꯉꯁꯤ ꯏꯇꯥꯎ ꯃꯅꯤꯆꯟꯗ꯭ꯔꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯁꯦ ꯑꯃꯃꯝꯇ ꯍꯥꯏꯔꯛꯀꯦꯁꯦ ꯅꯨꯄꯥꯁꯤꯁꯨ ꯍꯣꯔꯦꯟꯅꯦ ꯃꯃꯥꯏ ꯈꯔ ꯀꯟꯖꯅꯕ ꯁꯦ ꯄꯥꯏꯁꯤꯜꯂꯨ ꯏꯇꯥꯎ ꯌꯥꯔꯦ ꯏꯇꯥꯎ ꯑꯩ ꯌꯥꯝ ꯍꯦꯟꯖꯤꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥꯎ ꯍꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯤꯔꯣ ꯇꯟꯖꯥꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯅꯤꯆꯟꯗ꯭ꯔꯕꯨ ꯀꯧꯔꯛꯏ ꯏꯇꯥꯎ ꯃꯌꯥꯝ ꯆꯥꯛ ꯁꯤꯜꯍꯜꯂꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯧꯒꯠꯆꯔꯒꯦꯀꯣ ꯌꯥꯔꯦ ꯏꯇꯥꯎ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠꯅꯤ ꯋꯥꯔꯧꯔꯔꯣꯏ ꯍꯧꯒꯠꯂꯣ ꯏꯇꯥꯎ ꯅꯨꯄꯤꯅꯗꯤ ꯉꯝꯍꯟꯒꯅꯨꯀꯣ ꯑꯌꯤꯡꯕꯤꯅ ꯃꯆꯥ ꯆꯪꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯕ ꯇꯧꯔꯔꯣ ꯏꯃꯧꯁꯨ ꯋꯥꯔꯝꯃꯅꯤ ꯆꯥꯛ ꯆꯥꯔꯒ ꯅꯤꯡꯊꯤꯅ ꯄꯣꯊꯥꯅꯕ ꯍꯣꯏ ꯏꯃꯥ ꯏꯃꯥꯟꯅꯕ ꯈꯔ ꯂꯩꯍꯧꯔꯤ ꯃꯈꯣꯏꯒꯤ ꯆꯥꯛ ꯈꯔ ꯁꯤꯟꯕꯤꯈꯣ ꯏꯃꯥ ꯍꯣꯏꯅꯦ ꯏꯃꯥ ꯁꯤꯜꯂꯒꯦ ꯐꯝꯃꯔꯣ ꯅꯪꯅ ꯍꯥꯟꯅ ꯆꯥꯔꯒ ꯅꯪꯒꯤ ꯑꯔꯦꯝꯕꯗꯣ ꯏꯃꯧꯗ ꯑꯃꯨꯛ ꯆꯥꯒꯗꯧꯔꯤꯕꯅꯤ ꯆꯥꯔꯣ ꯃꯅꯤꯆꯟꯗ꯭ꯔ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯌꯥꯅꯤꯡꯗꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯑꯔꯦꯝꯕ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯤꯖꯒꯗꯧꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛ ꯑꯇꯣꯟꯕ ꯖꯥꯇꯤꯒꯤ ꯃꯤ ꯑꯃ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯔꯦꯝꯕ ꯆꯥꯕ ꯍꯥꯏꯕꯁꯤꯕు ꯐꯖꯕ꯭ꯔꯣ ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯅꯨꯄꯤꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯒꯗꯕ ꯅꯠꯇꯦ ꯏꯃꯥ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯉꯁꯤꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯑꯩꯒꯤ ꯑꯔꯦꯝꯕ ꯄꯤꯖꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯏꯄꯥꯞ ꯑꯃ ꯂꯪꯁꯤꯟꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯏꯃꯥ ꯃꯅꯤꯆꯟꯗ꯭ꯔꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯊꯥꯗꯣꯏ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ ꯋꯥꯈꯜꯗ ꯇꯨꯃꯤꯟꯅ ꯈꯟꯖꯔꯛꯏ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯕ ꯃꯥꯜꯂꯤ ꯉꯁꯤꯗ ꯊꯦꯡꯅꯕ ꯂꯝꯂꯥꯟꯕ ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯕꯨ ꯀꯌꯥꯗ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯤꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯄꯨ ꯊꯧꯖꯥꯟꯕꯤꯌꯨꯀꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯠꯅꯕꯤꯅꯤꯅꯦ ꯏꯕꯨꯡꯉꯣ ꯃꯩꯍꯧꯔꯣꯜꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯋꯥꯅꯤ ꯅꯈꯣꯏ ꯅꯍꯥꯒꯤ ꯍꯧꯅꯕꯤ ꯅꯈꯣꯏꯅ ꯈꯟꯕꯅ ꯆꯨꯝꯃꯤ ꯅꯤꯡꯕꯗꯣ ꯂꯥꯟꯒꯅꯤꯀꯣ ꯆꯠꯅꯕꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕꯅꯤ ꯏꯃꯥ ꯊꯥꯏꯅꯗꯒꯤ ꯅꯨꯡꯒꯤ ꯖꯨꯛꯀꯤ ꯃꯇꯝꯗ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯎꯕ ꯃꯁꯥꯒꯤ ꯃꯅꯤꯡ ꯇꯝꯕꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯒ ꯅꯝꯐꯨꯗ ꯄꯥꯝꯗꯕ ꯂꯝꯕꯤꯗ ꯆꯠꯍꯟꯕ ꯃꯁꯤꯈꯛ ꯑꯆꯨꯝꯕ ꯅꯠꯇꯦ ꯃꯇꯩꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯄꯨꯈꯝ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣ ꯑꯌꯤꯡꯕꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯤ ꯈꯔ ꯇꯤꯜꯂꯤꯕ ꯃꯔꯝꯅ
Makha tarakidre. Machana tawribadu yengduna leiri. Sese, pukham haibadu sida leiri. Mani Chandra matai mana purakliba pukhamdu lauduna magini haina. Kilamliba chak adudagi tangkhai ama lauduna pukham aduda hapi. Isang adusu magi pukham machiduda khara haphauraga. Chak adu khaidoktuna thamliba pukham adugi yetlom thangba aduda. Lao, nangsu chararo waramani. Thadoi, pak hek changsinduna phamba ngamde. Lembina madu khangladuna amu haijilai. Inao, chango ikaiganu. Asumna Mani Chandra amadi Thadoi punna chak chaminarami adubu layingbidi machanupana tawribadu yamna yaninglamde. Amaromdana ningthemna. Thoibi, ai ngasidi yam pele. Ichegidamak aina karisu tawba ngamlaroidra khalubani. Ngasidi aina ichegidamakta karigumba kharatang oirabusu tawba ngambase. Ai yamna pele thoibi. Masibumnamakse nahaknani. Nahakna aibu thawna pibibani. Nahakpu aigi nupi oina phangjabase. Aigi laibak phabani. Nahaki hotnajamani. Aiga thengnarubadagi nahaksu awafamda tari. Adumna haiganu. Nahaka thengnarubadagi aihak ase punsigi asengma masak khangjaribani. Pharise, pothanaba tawrasi thengi. Mathangi numitni. Hai, mama. Nachanupaga namawgodo kawro. Ipana wa khara haige hayo. Laima chawbi mapuroibada ngakna yenglami. Aduga macha mamawbu kawroi. Ningthem amadi thoibi. Makoy anisu ingak-ngakna mapagi nakta laklami. Ichasa, nakoybu ipabu waraugrani. Waraugan. Punsigi thaudang haibase yamna lubani. Masi khangdaba sungyamak yade. Maduna nakoysu ipana khangjasanu haina inthokpani. Ningthemna tapna hairai. Waraujade baba. Babana nacha aikoygi asoibabu semdokpiba. Punsigi masak khanghanbiba. Nacha namau oiba aikoyna bababu aduki matik thagachari. Thoibisu hairai. Daithemna hairise achumbani. Ikuibungo nachanamo aikoigi asoiba semdokpibagidama. Nachanamo aikoina warauba pendaba karisu leizade. Phare. Nakoina wakhal tarakpase ipa yamna peli. Ngasidagi aikoi punna harau leminaragadabani ko. Agoiba makiro moi mapa leima. Tanja asida aibu phagi muk tawkhidro. Laima jawbi mapi tarai. Isa imaubu ining tamna nungsiba ngamlaktaba. Kayada wana khangna. Mama aina. Lao, imagi bungo. Imau ibema. Imana khoibu ining tamna amukta pena kon khila. Ningthema madi thoibisu changsinduna mama bu chetna kondana kapminai. Hai, mathung chadida laima nangse. Nungaiba mikup khuding nangna prem hekta poktuna waraba kanda kapagumna kapliba karigino. Lichai maru chani ko nupi nang. Laima jawbi kapli khumlai. Halaubagi pukning nungsiduna kaplibani. Kai hanubau. Hai, yenguni mase. Bema, isudi kadayda laikre. Tumhauri ima. Imoi bema, chalo, chak thagaluro nanemga. Horene, ngahak leiradi. Luhong nungambagi chatnanaba amuk langba yarani. Thankini ko, chalo. Ningthem, yana khada ipana nga leirektuna thamambani. Madu hauna thong. Ipa ija akhoi punna hauna charaga nachegi nakta chatnanaba langsi. Phagani baba. Amaromdana Thadoi mau ama oibagi mathau chap chana tawrami thabak ama tawbada taknaramde. Ayingbide mamaugi matau ubada panghada haraujarami. Lekagi mi lakpa khuding mamaubu thagatuna wari kaya sarami. Lekagi mau amana hairaklami. Isebe magi namawa tombi sidi masak phajariba. Onthokna ningthi jakremi. Namawa hanbuthi haibadi nateko masu thoina nokti. Adubune namaw atombi sina masakse hek ubada ing lawba ma yauri. Ayingbi harau khumlami. Ayingbi aigi imaubu soi haibrani ibemhal nangbo. Mani ichebema. Kuchu kumen sawung sada phibam murti matik luina chari. Adubune ichebema thaba inkhangadi kamdauge. Hoi bema thabak amatane taknaba naidi. Tawthorakpada machu onthokna takre. Imauni haidana pangtha thagatpasu nateko tuyengu. Imung mangol sumang thelongse aina ya haudringaida mana loinamak sit senglamaga wai nana tairamlibani. Sumang sisu wapan makongse hek thengdeda khai tairamliba. Onthokna naraiba phakreda ichebema. Ngangnariba singdo tabada hugum kharaba tharodu
ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯋꯥ ꯉꯥꯡꯂꯛꯏ. ꯏꯆꯦ ꯕꯦꯝꯃ, ꯏꯆꯦ ꯕꯦꯝꯃꯅꯕꯨꯗꯤ ꯅꯃꯧ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯐꯪꯖꯕꯁꯤꯗ ꯄꯪꯍꯗ ꯍꯔꯥꯎꯗꯅ ꯍꯥꯏꯔꯤꯕ. ꯑꯗꯨꯕꯨꯅꯦ, ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯤꯉꯩꯁꯤꯗꯤ ꯊꯕꯛ ꯐꯖꯅꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ. ꯅꯧꯔꯤꯉꯩꯗꯗꯤ ꯁꯨꯃꯥꯡꯒꯁꯤ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯍꯦꯛ ꯌꯧꯅꯒ ꯇꯩꯔꯝꯕꯅꯤ. ꯑꯗꯨꯒꯅꯦ, ꯁꯨꯝ ꯀꯨꯏꯁꯜꯂꯛꯄꯗꯒꯤꯗꯤ ꯇꯨꯂꯁꯤꯕꯣꯡ ꯃꯃꯥꯡꯁꯤꯗ ꯈꯨꯕꯥꯛꯃꯨꯛ ꯄꯥꯛꯅ ꯇꯩꯔꯒꯅꯦ ꯇꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ. ꯃꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯉꯔꯥꯡꯇ ꯊꯦꯡꯅꯔꯒ ꯍꯦꯛꯇ ꯃꯒꯨꯟ ꯂꯦꯞꯄ ꯉꯝꯒꯗꯕ ꯅꯠꯇꯦꯗ. ꯃꯄꯥꯟ ꯁꯅꯥ ꯃꯅꯨꯡ ꯀꯣꯔꯤ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤꯀꯣ ꯏꯆꯦ ꯕꯦꯝꯃ. ꯅꯠꯇ꯭ꯔꯅꯦ ꯆꯥꯎꯕꯤ, ꯑꯩꯅ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯣ? ꯀꯅꯥꯅ ꯈꯪꯕꯅꯣꯕ? ꯆꯥꯎꯕꯤ ꯏꯌꯥ ꯏꯌꯥ ꯇꯧꯗꯨꯅ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯨꯅ ꯈꯨꯝꯂꯛꯏ. ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯗꯨꯁꯨ. ꯑꯏꯪꯕꯤꯅ, ꯍꯦꯔꯥ ꯊꯥꯔꯣ, ꯅꯪꯒꯤꯗꯨꯗꯤ ꯀꯣꯆꯤ ꯑꯃ ꯏꯌꯥꯎ ꯌꯥꯎꯔꯤ. ꯑꯩꯒꯤ ꯏꯃꯧꯁꯤ ꯎꯔꯒ ꯅꯪꯕꯨ ꯀꯜꯂꯛꯄ꯭ꯔꯣ? ꯊꯥꯔꯣ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ. ꯏꯆꯦ ꯕꯦꯝꯃ, ꯑꯩꯗꯤ ꯅꯪꯒꯤ ꯅꯃꯧꯁꯤ ꯎꯔꯒ ꯀꯩꯗꯧ ꯀꯜꯂꯛꯆꯗꯣꯏꯕ? ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯃꯇꯣꯝꯇ ꯌꯥꯎꯕꯗꯨꯒꯤ ꯏꯃꯧ ꯆꯦꯠ ꯆꯦꯠ ꯂꯥꯎꯕꯤ ꯑꯃ ꯂꯩꯖꯔꯤ. ꯀꯨꯏꯔꯔꯣꯏ ꯍꯣꯡꯕꯤꯔꯅꯤ. ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯗꯕꯤꯗꯣ ꯏꯆꯦꯒꯤ ꯃꯧꯁꯤꯒꯗꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕꯤꯅꯤ. ꯑꯗꯨꯅꯅꯦ, ꯑꯩꯗꯤ ꯏꯆꯦꯒꯤ ꯃꯧ ꯑꯁꯤꯗ ꯀꯜꯂꯛꯆꯗꯦ. ꯑꯏꯪꯕꯤ ꯅꯣꯛꯅ ꯅꯣꯛꯅ ꯈꯨꯝꯂꯛꯏ. ꯍꯩꯃꯥ, ꯅꯪꯒꯤꯁꯨ ꯅꯃꯧ ꯃꯇꯤꯛ ꯆꯥꯕꯤ ꯂꯩꯔꯕꯣꯏꯔꯦ? ꯑꯣ ꯐꯔꯦ, ꯅꯅꯤ ꯅꯃꯧ ꯅꯨꯡꯁꯤꯅꯅ ꯍꯦꯛ ꯂꯩꯃꯤꯟꯅꯧ ꯏꯕꯦꯝꯃ. ꯄꯥꯈꯠꯂꯤꯅꯤꯍꯦ, ꯅꯪꯅ ꯈꯔꯒ ꯀꯔꯥꯝ ꯆꯥꯎꯕꯗꯨꯗ ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯏꯃꯧꯁꯤꯗ ꯑꯃꯨꯛ ꯃꯤꯁꯧꯒ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯕꯅꯤꯅꯦ ꯑꯩꯗꯤ. ꯀꯔꯤꯅꯣꯗ ꯏꯆꯦ ꯕꯦꯝꯃꯒꯤ ꯋꯥꯉꯥꯡꯗꯨꯗꯤ? ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯤꯜꯂꯤ. ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯒ? ꯏꯆꯦꯅ ꯍꯧꯖꯤꯛ ꯉꯛꯆꯥꯎ ꯊꯦꯛꯂꯤꯕꯗꯣ ꯍꯌꯦꯡ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯏꯆꯦ ꯈꯪꯕꯤꯔꯕ꯭ꯔꯣ? ꯏꯍꯦ, ꯅꯪꯗꯤ ꯑꯋꯣꯏꯒꯤ ꯁꯥꯎꯔ ꯃꯥꯜꯂꯤꯅꯦ. ꯏꯆꯦꯅꯅꯦ ꯑꯗꯨ ꯐꯥꯒꯤ ꯇꯧꯕꯅꯤ. ꯐꯝꯈꯣ. ꯆꯥꯒ ꯊꯛꯈꯤꯒꯗꯕꯅꯤ. ꯅꯃꯧꯅ ꯂꯣꯜꯂꯤꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯕꯦꯝꯃ, ꯅꯣꯏꯕꯨ ꯆꯥꯒꯗꯣ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯌꯥꯔꯅꯤ ꯏꯆꯦ ꯕꯦꯝꯃ, ꯑꯩꯗꯤ ꯊꯛꯆꯔꯔꯣꯏ. ꯌꯨꯝꯗ ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯔꯤꯌꯦ. ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯨꯏꯅꯒ ꯐꯝꯗꯣꯛꯂꯒ ꯂꯩꯕꯒ ꯌꯥꯕ ꯅꯠꯇꯦ. ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯐꯝꯕꯤꯍꯧꯀꯣ, ꯑꯩ ꯈꯔ ꯍꯟꯖꯔꯝꯃꯒꯦ. ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯔꯣ ꯆꯠꯄ ꯍꯧꯈ꯭ꯔꯦ. ꯏꯕꯦꯝꯍꯜꯅ ꯂꯥꯎꯍꯧꯏ. ꯍꯩꯃꯥ, ꯊꯔꯣ, ꯉꯥꯏꯍꯥꯛ ꯐꯝꯈꯣꯅꯦꯍꯦ. ꯃꯧ ꯑꯅꯧꯕꯤꯒꯤ ꯈꯨꯠ ꯌꯦꯡꯈꯤꯁꯤ. ꯑꯣ ꯌꯥꯖꯔꯦ ꯏꯆꯦ ꯍꯣꯏ ꯌꯦꯡꯕꯤꯍꯧꯔꯣ. ꯍꯩꯃꯥ, ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝ ꯇꯧꯕꯅꯤ. ꯃꯤꯍꯧ ꯀꯔꯥꯝ ꯌꯥꯝꯅ ꯆꯥꯎꯕꯅꯤ. ꯉꯁꯥꯏꯗꯒꯤ ꯃꯥꯅꯅꯦ ꯍꯥꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯊꯕꯛ ꯐꯕꯤ ꯁꯥꯗꯅ ꯆꯠꯈ꯭ꯔꯤꯁꯦ ꯌꯦꯡꯉꯨꯅꯦ. ꯑꯗꯨꯅꯦ, ꯑꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯒ ꯅꯠꯇꯦꯀꯣ. ꯃꯉꯣꯟꯗꯅꯦ ꯃꯑꯣꯡ ꯑꯃ ꯇꯧꯏꯃꯦ ꯁꯤꯕꯣ. ꯃꯥꯒꯤ ꯃꯃꯥꯡꯗ ꯏꯃꯧꯁꯦ ꯊꯥꯒꯠꯀꯦ ꯍꯥꯏꯅ ꯊꯥꯒꯠꯂꯤꯕꯅꯤ. ꯀꯔꯤ ꯊꯣꯛꯆꯩꯌꯦꯗꯅ? ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯕꯗꯣ ꯈꯪꯉꯤꯗꯅ? ꯈꯪꯉꯦ. ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯅꯤꯗꯨꯁꯨ. ꯃꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ, ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃ ꯃꯇꯦꯡ ꯄꯥꯡꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯂꯩꯕ ꯅꯠꯇꯦ. ꯇꯥꯟ ꯆꯥꯔꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯝꯈꯤꯔꯣꯏ. ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨꯁꯨ ꯃꯉꯥꯏꯔꯦ, ꯐꯨꯅꯤꯡꯗꯕꯅꯤ ꯌꯥꯝꯅ. ꯊꯔꯣꯒꯤ ꯅꯨꯄꯥ ꯇꯣꯝꯄꯣꯛ ꯑꯗꯨꯗ ꯃꯉꯥꯏꯔꯦ ꯃꯈꯣꯏ ꯏꯃꯨꯡꯗ ꯈꯔ ꯃꯤꯔꯣꯟ ꯉꯥꯡꯉꯤꯁꯦ. ꯑꯗꯨꯁꯨꯅꯦ, ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯅ ꯃꯋꯥ ꯂꯧꯕꯤꯕꯒ ꯅꯠꯇꯦ. ꯑꯗꯨꯅꯤ, ꯃꯤ ꯄꯨꯝꯕꯅ ꯈꯪꯉꯤꯕꯅꯤ ꯃꯈꯣꯏ ꯏꯃꯨꯡꯁꯦ ꯀꯝꯗꯧꯏ ꯍꯥꯏꯕꯗꯣ. ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯃꯌꯨꯝ ꯄꯥꯜꯍꯟꯕꯒꯤ ꯋꯥꯈꯜ ꯍꯥꯟꯅ ꯈꯜꯂꯤꯅꯦ. ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯀꯔꯤꯅꯣ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯉꯩꯗꯨꯗ. ꯑꯣꯟꯊꯣꯛꯄꯒꯤ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯨꯅꯤꯗ ꯏꯆꯦ. ꯇꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯗ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ ꯑꯏꯪꯕꯤꯅ. ꯂꯥꯛꯑꯣ. ꯌꯦꯠꯂꯣꯝꯒꯤꯅꯅꯦꯁꯦ ꯁꯤꯗ ꯍꯥꯟꯅ ꯄꯤꯔꯣ. ꯊꯥꯗꯣꯏ ꯆꯥꯗꯣ ꯃꯊꯪ ꯄꯤꯔꯝꯂꯒ ꯆꯪꯈꯤꯒꯦ ꯇꯧꯏ ꯏꯕꯦꯝꯍꯜꯅ. ꯉꯥꯏꯈꯣꯅꯦꯍꯦ, ꯄ꯭ꯔꯞ ꯆꯪꯈꯤꯅꯨꯅꯦ. ꯉꯥꯏꯍꯥꯛꯁꯨ ꯐꯝꯈꯣ ꯂꯥꯎꯅꯦ ꯅꯪꯕꯣ. ꯂꯥꯎ, ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨ ꯂꯥꯎ. ꯅꯅꯦ ꯅꯟꯗꯣꯟꯁꯤꯡꯒꯅꯦ ꯁꯛꯈꯪꯅꯕ ꯑꯣꯏꯅ. ꯊꯥꯗꯣꯏ ꯃꯅꯦꯝꯒꯤ ꯇꯥꯡꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯏ ꯆꯥꯎꯕꯤꯅ. ꯏꯃꯧꯒꯤ ꯆꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯍꯥꯎ ꯂꯩꯈ꯭ꯔꯦꯗ. ꯑꯏꯪꯕꯤꯅ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯁꯛ ꯇꯥꯛꯂꯛꯏ. ꯊꯥꯗꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤ ꯏꯀꯥꯏꯅ ꯐꯝꯂꯤ. ꯑꯃꯅ ꯐꯥꯒꯤ ꯇꯧꯔꯛꯏ. ꯏꯃꯧꯗꯤ ꯁꯛꯅ ꯐꯖꯔꯤꯕ, ꯑꯣꯟꯊꯣꯛꯅꯁꯨ ꯏꯪ ꯍꯦꯛ ಲಾꯎꯈ꯭ರಿ. ꯃꯊꯪ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤꯅꯦ ꯅꯪꯗꯧꯅ ꯃꯁꯛ ꯐꯖꯕ ꯅꯆꯥꯅꯨꯄꯥ ꯑꯆꯧꯕ ꯑꯃ ꯄꯣꯛꯊꯣꯛꯎꯀꯣ. ꯊꯥꯗꯣꯏ ꯏꯀꯥꯏ ꯐꯝꯖꯔꯝꯂꯤꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯋꯥꯗꯨꯗꯅ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔꯦ. ꯃꯃꯥꯏꯗꯨ ꯆꯤꯅꯤ ꯍꯩꯉꯥꯟꯒꯁꯤ ꯃꯉꯥꯏꯔꯦ ꯉꯥꯡꯁꯤꯜꯂꯛꯂꯤꯕ. ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯋꯥ ꯅꯣꯛꯏ. ꯃꯃꯧꯅ ꯏꯀꯥꯏꯕ ꯈꯥꯡꯂꯤꯕꯗꯨ ꯎꯕꯗ ꯑꯏꯪꯕꯤꯅ ꯍꯥꯏꯔꯛꯏ. ꯕꯦꯝꯃ, ꯆꯪꯉꯣ. ꯅꯆꯦꯒꯅꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯃꯤꯟꯅꯔꯨꯔꯣ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯈꯣꯏꯔꯣꯝꯒꯤ ꯃꯤꯁꯨ ꯂꯥꯛꯑꯅꯤ. ꯆꯥꯅ ꯊꯛꯅꯅꯕꯗꯣ ꯀꯔꯤꯅ ꯐꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯅꯆꯦꯒꯁꯨ ꯇꯥꯟꯅꯔꯝꯃꯨ. ꯑꯗꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯆꯪꯈꯤꯔꯝꯃꯤ. ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ.
ꯊꯥꯗꯣꯏ ꯃꯅꯦꯝꯅ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯅꯁꯨ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯥꯗꯣꯏꯒꯤ ꯏꯃꯨꯡꯁꯦ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯂꯨꯍꯣꯡꯂꯛꯄ ꯆꯍꯤ 3-4 ꯁꯨꯔꯛꯂꯕ ꯐꯥꯎꯕꯗ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯏꯪꯕꯤꯅ ꯊꯥꯗꯣꯏꯕꯨ ꯇꯥꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯑꯏꯪꯕꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯏ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯤꯔꯝꯂꯤꯕꯁꯤꯕꯣ? ꯏꯆꯥ ꯍꯥꯏꯔ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯨ ꯂꯧꯈꯤꯗ꯭ꯔꯕꯅꯤ꯫ ꯁꯦꯝꯖꯤꯟꯈ꯭ꯔꯦ, ꯁꯦꯝꯖꯤꯟꯈ꯭ꯔꯦ, ꯏꯆꯥꯁꯨ ꯁꯦꯝꯖꯤꯟꯈ꯭ꯔꯦ꯫ ꯈꯔ ꯇꯦꯊ ꯅꯧꯊ ꯁꯥꯟꯅꯔꯒ ꯍꯩꯈ꯭ꯔꯦꯗ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯦ꯫ ꯃꯄꯥꯟ ꯊꯣꯡꯗꯅ ꯆꯝ ꯆꯝ ꯍꯦꯛ ꯂꯥꯎꯕ, ꯑꯗꯨꯒ ꯃꯅꯨꯡꯗꯅꯅꯦ ꯐꯧꯍꯥꯝ ꯑꯣꯏꯔꯝꯕ꯫ ꯑꯣ ꯐꯧꯍꯥꯝ ꯑꯣꯏꯔꯝꯂꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯄꯦꯟꯈꯤꯗ꯭ꯔꯦꯗ, ꯅꯤꯡꯉꯝꯂꯛꯇꯦꯗ ꯍꯧꯖꯤꯛꯇꯗ꯫ ꯑꯏꯪꯕꯤ ꯑꯩꯒꯤ ꯃꯥꯏꯁꯦ ꯍꯧꯔꯥꯃꯨꯛ ꯄꯥꯛꯅ ꯂꯩꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯥꯏꯁꯦ ꯈꯨꯖꯟꯅꯕ ꯏꯁꯥꯅ ꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯅꯤꯆꯟꯗ꯭ꯔ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯨꯅ ꯂꯩꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯅꯥꯅ ꯀꯔꯤ ꯁꯦꯝꯖꯤꯜꯂꯕꯅꯣ? ꯀꯅꯥꯅ ꯀꯅꯥꯒꯤ ꯃꯥꯏ ꯈꯨꯍꯜꯂꯕꯅꯣ ꯏꯃꯥ? ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ, ꯇꯥꯗꯨꯅ ꯂꯩꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨꯌꯥꯝ ꯑꯣꯏꯔꯒ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯕ ꯊꯧꯑꯣꯡ ꯊꯧꯗꯥꯗꯨꯕꯨ? ꯅꯃꯧꯁꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯈꯤꯗꯣꯏꯅꯣ? ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯥꯔꯒ ꯐꯖꯔꯤꯕ꯭ꯔꯥꯕ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯣ? ꯏꯃꯥ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ꯫ ꯑꯩꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ꯫ ꯑꯏꯪꯕꯤꯁꯨ ꯃꯐꯠꯇ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯄꯥꯝꯃꯣꯏ ꯄꯥꯝꯃꯣꯏ, ꯏꯆꯥ ꯂꯥꯏꯔꯤꯛ ꯍꯩꯕꯗꯤ ꯄꯥꯝꯂꯣꯏꯌꯦ꯫ ꯉꯥꯡꯅꯔꯒꯨꯝꯁꯤ, ꯉꯥꯡꯉꯔꯣꯏ ꯑꯩꯁꯨ꯫ ꯑꯗꯨꯕꯨꯅꯦ ꯉꯥꯡꯗꯅꯕ ꯊꯕꯛꯇꯨꯗꯤ ꯅꯈꯣꯏꯅ ꯇꯧ꯫ ꯍꯅꯨꯊꯪꯁꯤꯗ ꯑꯩꯕꯨ ꯐꯠꯇꯕꯤ ꯇꯥꯍꯟꯒꯅꯨ꯫ ꯅꯈꯣꯏꯅꯗꯤ ꯍꯧꯖꯤꯛꯇꯒꯤ ꯈꯟꯕ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯅꯈꯣꯏꯒꯤꯅꯤ, ꯅꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯅꯤꯅꯦꯍꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯤꯗꯅ ꯏꯃꯥ꯫ ꯁꯤꯗ ꯏꯃꯥꯅꯁꯨ ꯌꯥꯝ ꯄꯦꯟꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯏꯃꯥꯅ ꯅꯆꯥ ꯅꯃꯧꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯗꯤ ꯍꯣꯠꯅꯔꯤꯕꯁꯤꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯐꯝ ꯊꯣꯛꯏꯅ꯫ ꯊꯥꯗꯣꯏ ꯊꯣꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯖꯤꯜꯂꯤ꯫ ꯑꯏꯪꯕꯤ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯔꯛꯏ꯫ ꯑꯣꯏꯔꯔꯣꯏ ꯈꯪꯕꯗꯨꯒꯤꯅꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯁꯪꯁꯥꯔꯁꯤꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯄꯨꯝꯕꯗ ꯁꯦꯜ ꯍꯨꯟꯗꯣꯛꯂꯤꯕꯁꯦ, ꯑꯗꯨꯅ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯣꯏꯕ ꯅꯠꯇꯕ꯫ ꯐꯅ ꯂꯥꯈꯥꯔ ꯍꯣꯠꯅꯔꯕꯁꯨꯅꯦ ꯐꯧꯍꯥꯝꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯔꯨꯗꯣꯏꯅꯣ? ꯏꯃꯥ! ꯃꯅꯤꯆꯟꯗ꯭ꯔꯅ ꯁꯥꯎꯅ ꯂꯥꯎꯈꯠꯂꯛꯄꯅꯤ꯫ ꯊꯥꯗꯣꯏꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯟꯅ ꯈꯥꯝꯖꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯇꯥꯇꯣꯟ ꯇꯣꯛꯑꯣ ꯌꯥꯔꯦ, ꯌꯥꯔꯤꯕꯁꯦ ꯂꯥꯛꯑꯣ ꯀꯥꯗ ꯑꯝꯇ ꯆꯪꯉꯨꯁꯤ꯫ ꯏꯃꯥꯁꯨ ꯇꯥꯇꯣꯟꯁꯨ ꯐꯥꯊꯕꯤꯔꯣ, ꯂꯩꯀꯥꯏꯅ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯅꯔꯤ꯫ ꯃꯅꯤꯆꯟꯗ꯭ꯔ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯥꯝꯖꯤꯟꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯤ꯫ ꯃꯃꯥꯗ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯆꯪꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯡꯗ ꯇꯞꯅ ꯐꯝꯊꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯇꯣꯟ ꯈꯔ ꯐꯥꯊꯕꯤꯔꯣ, ꯏꯃꯥꯁꯨ ꯄꯦꯟꯗꯕꯒꯤ ꯑꯗꯨꯝ ꯉꯥꯡꯖꯔꯤ꯫ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯏꯃꯥꯗ ꯈꯣꯟ ꯀꯟꯈꯠꯇꯨꯅ ꯋꯥ ꯉꯥꯡꯕꯗꯣ ꯑꯩꯗꯤ ꯄꯥꯝꯖꯗꯦ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯇꯧꯕꯤꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯑꯆꯨꯝꯕꯅꯤ, ꯇꯨꯡꯒꯤ ꯌꯥꯏꯐꯅꯕ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯇꯥꯇꯣꯟ ꯏꯃꯥꯒꯤ ꯅꯤꯡꯕ ꯑꯁꯦ ꯊꯨꯡꯍꯟꯕꯤꯈ꯭ꯔꯁꯤꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡꯗ ꯏꯔꯥꯡ ꯊꯣꯛꯄꯁꯦ ꯌꯥꯝ ꯄꯥꯝꯖꯗꯦ꯫ ꯃꯗꯨꯅ ꯏꯃꯥꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯍꯟꯈ꯭ꯔꯁꯤ꯫ ꯇꯥꯇꯣꯟꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯁꯨ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯅꯤꯆꯟꯗ꯭ꯔ ꯉꯁꯤꯗꯤ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯒꯤꯗꯃꯛ ꯈꯟꯕꯗ ꯋꯥꯖꯔꯛꯂꯤꯕ ꯏꯃꯥꯅꯤ꯫ ꯑꯩꯇꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅ ꯇꯥꯆꯧꯗꯒꯤ ꯉꯥꯃꯨꯛ ꯐꯥꯎꯕ ꯂꯣꯠꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯄꯤꯖꯔꯛꯈꯤꯕ ꯑꯩꯒꯤ ꯏꯃꯥꯅꯤ꯫ ꯑꯗꯨ ꯏꯃꯥꯅ ꯈꯜꯂꯤꯕ, ꯏꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕꯗꯤ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯑꯩ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯅꯕ ꯈꯛ ꯈꯟꯗꯨꯅ ꯑꯩꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯍꯥꯛꯄꯨ ꯃꯤꯔꯥꯏꯕꯤꯗꯨꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯑꯃꯨꯛ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ, ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ? ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ꯫ ꯍꯥꯏꯅꯩ ꯅꯨꯄꯥꯗꯤ 100ꯒꯤ ꯃꯄꯨꯅꯤ, ꯅꯨꯄꯤ 100 ꯂꯧꯔꯕꯁꯨ ꯅꯨꯄꯥꯗꯤ ꯑꯗꯨꯃꯛ ꯁꯦꯡꯉꯤ ꯍꯥꯏꯅ꯫ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯑꯆꯨꯝꯕꯔꯥ? ꯅꯨꯄꯤ 100 ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇꯤ ꯀꯔꯤ ꯑꯣꯏꯕ? ꯃꯈꯣꯏꯒꯤꯗꯤ ꯑꯊꯤꯕ ꯃꯤꯡꯆꯠ ꯅꯠꯇꯅ ꯀꯔꯤꯁꯨ ꯄꯤꯕꯤꯗꯦ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯅꯔꯤꯕ? ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ, ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯕꯅꯤ, ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯇꯣꯟ, ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯣꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯋꯥꯈꯜꯗꯗꯤ ꯇꯥꯇꯣꯟꯅ ꯉꯁꯤ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯅ ꯈꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯊꯥꯗꯣꯏꯗꯨ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫
ꯁꯦꯜꯁꯨ ꯍꯦꯟꯅ ꯇꯤꯡꯍꯜꯂꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯊꯥꯇꯣꯟ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯅ ꯍꯦꯟꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯊꯥꯗꯣꯏ, ꯅꯍꯥꯛ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯏ꯫ ꯅꯍꯥꯛꯀꯤ ꯅꯨꯡꯗ ꯀꯥꯏꯔꯤꯕ ꯊꯃꯣꯏ ꯑꯗꯨꯗ ꯂꯣꯠꯁꯤꯟꯗꯨꯅ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯊꯥꯗꯣꯏ? ꯑꯩ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯗ ꯂꯣꯏꯅꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯌꯦ ꯊꯥꯗꯣꯏ꯫ ꯊꯥꯗꯣꯏ ꯉꯁꯥꯏꯗꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯅꯝꯕ ꯑꯋꯥꯕꯗꯣ ꯍꯧꯖꯤꯛꯇꯗ ꯃꯅꯤꯡꯇꯝꯅ ꯐꯣꯡꯗꯣꯔꯛꯏ꯫ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯃꯄꯤ ꯇꯥꯅ ꯍꯤꯒꯤ ꯀꯞꯊꯣꯔꯛꯂꯤ꯫ ꯑꯩꯁꯨ ꯐꯥꯎꯏ ꯑꯋꯥꯕ, ꯑꯩꯁꯨ ꯆꯩꯅꯥ ꯐꯪꯏ, ꯑꯩꯁꯨ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤꯡꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯑꯁꯨꯝꯅ ꯇꯝꯕꯤꯔꯝꯂꯤꯕꯁꯤꯕꯣ? ꯇꯥꯇꯣꯟ, ꯑꯩ ꯌꯥꯝ ꯋꯥꯏ꯫ ꯅꯪꯁꯦ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯑꯩꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕ ꯑꯃꯗꯤ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ꯫ ꯑꯗꯨꯕꯨ ꯑꯩ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯃꯒꯨꯝ ꯅꯍꯥꯛꯄꯨ ꯂꯝꯂꯥꯟꯕꯤ ꯑꯃꯗ ꯁꯤꯟꯅꯕꯗꯤ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯅꯤꯆꯟꯗ꯭ꯔ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯀꯨꯝ ꯑꯃꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯦꯝꯅ, ꯏꯆꯦ, ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯤꯕꯨ ꯀꯝꯗꯧꯒꯦ? ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ꯫ ꯁꯨꯝ ꯆꯥꯔꯛꯄꯁꯤꯗ ꯉꯁꯤꯒꯤ ꯁꯤꯒꯨꯝꯅ ꯍꯥꯎꯕ ꯏꯟꯁꯥꯡꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯆꯥꯗ꯭ꯔꯤ꯫ ꯍꯥꯎꯃꯟꯗꯅꯅꯦ ꯆꯥꯛꯁꯨ ꯃꯌꯥꯝ ꯆꯥꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯔꯛꯄꯗꯗꯤ ꯆꯥꯂꯨꯐꯝꯗꯒꯤ ꯏꯇꯣꯝꯇ ꯍꯧꯒꯠꯄ ꯉꯝꯗꯗꯅ ꯃꯤꯅ ꯆꯤꯡꯈꯠꯅꯕꯤꯕ ꯁꯣꯏꯔꯔꯣꯏ꯫ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ, ꯇꯁꯦꯡꯅ ꯍꯥꯎꯏ ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯦ꯫ ꯒꯣꯄꯥꯜꯅ ꯐꯥꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯏꯄꯥꯅ ꯊꯣꯡꯕ ꯍꯥꯏꯔꯦꯗꯅ ꯑꯗꯨꯕꯨꯗꯤ꯫ ꯅꯤꯡꯊꯦꯝꯅ, ꯏꯁꯤꯁ ꯀꯌꯥꯗ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯪꯉꯕꯅꯤ ꯁꯤ ꯇꯧꯔꯛꯑꯅꯤ ꯍꯥꯏꯕꯁꯦ꯫ ꯃꯩꯁꯥ ꯃꯔꯛꯇ ꯍꯨꯃꯥꯡꯒꯁꯦ ꯖꯣꯔꯣ ꯖꯣꯔꯣ ꯆꯦꯟꯊꯈꯩ ꯊꯣꯡꯕ ꯑꯩꯅ ꯊꯣꯡꯉꯤ꯫ ꯑꯗꯨꯒ ꯈꯨꯠ ꯁꯪꯗꯗꯅ ꯊꯨꯝꯗꯣ ꯈꯛꯇꯪ ꯊꯥꯛꯄꯤꯔꯝꯂꯒ ꯏꯄꯥꯅ ꯊꯣꯡꯕ ꯍꯥꯏꯔꯦꯗꯅ ꯀꯥꯏꯅ꯫ ꯑꯣꯛꯅ ꯏꯜꯂꯒ ꯂꯝꯍꯨꯏꯅ ꯃꯅꯥ ꯊꯥꯏ ꯍꯥꯏꯕꯗꯨꯅꯤꯅꯦ꯫ ꯂꯩꯔꯤꯕ ꯑꯇꯩꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯒꯣꯄꯥꯜꯅ, ꯍꯥꯏ ꯃꯗꯨꯁꯨ ꯃꯔꯨꯅꯤꯅꯦ꯫ ꯌꯦꯡꯉꯨ, ꯊꯨꯝ ꯊꯥꯛꯄꯗꯨꯗ ꯍꯦꯟꯅ ꯊꯥꯛꯆꯤꯟꯈ꯭ꯔꯕꯗꯤ ꯌꯥꯛꯄꯅ ꯏꯟꯁꯥꯡꯁꯦ ꯆꯥꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯉꯝꯅꯅꯕ ꯌꯦꯜꯂꯛꯑꯅꯤ꯫ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯂꯩꯃꯖꯥꯎꯕꯤ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ꯫ ꯏꯁꯨꯊꯣꯏ, ꯕꯨꯕꯣꯛ ꯉꯥ ꯃꯔꯨꯗꯣ ꯃꯟꯕꯤꯔꯛꯀꯦꯁꯦ꯫ ꯁꯦ ꯑꯕꯣꯛ ꯇꯧꯒꯦ꯫ ꯅꯪ ꯍꯩꯔꯣꯏꯅꯦꯍꯦ꯫ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦꯍꯦ, ꯍꯩꯄꯥ ꯁꯥꯈ꯭ꯔꯕ ꯂꯥꯏ ꯇꯣꯡꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯉꯥꯡꯗꯨꯅ ꯂꯩꯃꯖꯥꯎꯕꯤ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯥꯛ ꯏꯟꯕꯤꯔꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯈꯪꯅ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ, ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ? ꯆꯥꯁꯤꯜꯂꯨ, ꯏꯟꯖꯥꯡꯗꯣ ꯈꯔꯒ ꯍꯥꯞꯄꯝꯈꯣꯔꯥ? ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯒꯤꯗꯤ, ꯕꯥꯕꯥ ꯍꯣꯏ ꯏꯃꯥ ꯍꯣꯏꯒꯤ ꯍꯥꯞꯄꯤꯌꯨ꯫ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯒꯤꯗꯤ, ꯏꯕꯨꯡꯉꯣꯒꯤ ꯍꯥꯞꯄꯤꯌꯨ꯫ ꯍꯥꯎꯔꯦꯍꯦ ꯍꯥꯎꯔꯦꯍꯦ꯫ ꯏꯆꯥꯁꯥ, ꯏꯄꯥꯗꯤ ꯍꯧꯒꯠꯂꯒꯦꯀꯣ, ꯅꯈꯣꯏ ꯆꯥꯍꯧꯀꯣ꯫ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯦ꯫ ꯁꯨꯝ ꯐꯝꯂꯕꯗꯤ ꯏꯟꯖꯥꯡ ꯇꯦꯡꯀꯣꯠꯇ ꯈꯨꯠꯁꯦ ꯍꯦꯛꯇ ꯊꯥꯡꯖꯤꯟꯈꯤ, ꯍꯦꯛꯇ ꯍꯨꯝꯖꯤꯟꯈꯤ꯫ ꯑꯩ ꯍꯧꯒꯠꯂꯦꯀꯣ, ꯑꯩ ꯍꯧꯒꯠꯂꯦ꯫ ꯑꯁꯨꯝꯅ ꯀꯨꯝ ꯈꯨꯗꯤꯡꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯕ ꯑꯁꯤꯗꯅꯤꯀꯣ, ꯑꯇꯩ ꯑꯍꯦꯟꯕ ꯊꯣꯏꯅ ꯅꯤꯡꯉꯨꯅꯨ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯅꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ, ꯊꯣꯏꯕꯤ, ꯅꯪꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯏꯅꯝꯃꯅ ꯇꯥꯏ, ꯆꯨꯝꯃꯕꯣ? ꯆꯨꯝꯃꯦ ꯏꯅꯝꯃ꯫ ꯍꯟꯗꯛꯁꯨ ꯅꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯊꯣꯛꯎ꯫ ꯄꯤꯕꯥ ꯌꯥꯝꯅ ꯇꯥꯡꯕꯅꯤ ꯑꯩꯈꯣꯏ ꯁꯥꯒꯩꯗꯤ꯫ ꯍꯟꯗꯛꯀ ꯄꯤꯕꯥ ꯄꯣꯛꯂꯗꯤ ꯄꯤꯕꯥ 2ꯗꯤ ꯁꯨꯔꯅꯤꯗꯅ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯅꯣꯏꯒꯤꯅꯅꯦ ꯍꯌꯦꯡ ꯀꯧꯅꯤ ꯍꯥꯏꯕ꯭ꯔꯣ ꯆꯥꯛꯀꯧꯕꯗꯨꯕꯣ? ꯍꯣꯏ, ꯉꯁꯤꯗꯤ ꯐꯥꯡꯖꯤꯟꯅꯔꯅꯤꯅ ꯍꯌꯦꯡ ꯑꯣꯏꯅ ꯀꯧꯕꯤꯔꯣ ꯍꯥꯏꯔꯕ꯫ ꯌꯨꯝꯒꯤ ꯏꯅꯝꯃ ꯍꯣꯏꯁꯨ ꯉꯁꯤ ꯀꯧꯋꯦꯅ ꯆꯠꯂꯝꯒꯅꯤ꯫ ꯆꯥꯛꯀꯧꯕꯅꯦꯅ ꯆꯠꯀꯦ ꯆꯠꯂꯒ ꯏꯅꯝꯃ ꯍꯣꯏꯁꯨ ꯊꯦꯡꯅꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯒꯤ ꯁꯤꯗꯁꯨ ꯏꯅꯝꯃꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯍꯣꯏꯅꯦ, ꯑꯗꯨꯅ ꯐꯔꯦ꯫ ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯨ꯫ ꯉꯁꯥꯏ ꯄꯨꯔꯛꯄ ꯌꯨꯕꯤ ꯑꯆꯧꯕ ꯈꯔ ꯌꯥꯎꯕꯗꯣ ꯅꯪꯅ ꯆꯠꯄꯗ ꯈꯔ ꯄꯨꯈꯣ꯫ ꯐꯖꯃꯟꯕꯗꯨꯗ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯅ ꯄꯨꯔꯛꯑꯕꯅꯤ, ꯇꯣꯉꯥꯟꯅ ꯊꯅꯝꯕꯗꯣ꯫ ꯑꯁ ꯌꯥꯝꯃꯟꯈ꯭ꯔꯦ, ꯑꯩꯗꯤ ꯊꯥꯡꯕꯒ ꯑꯝꯇ ꯉꯝꯃꯔꯣꯏ꯫ ꯍꯩ, ꯅꯪ ꯊꯥꯡꯕ ꯌꯥꯔꯣꯏ, ꯏꯕꯨꯡꯉꯣ ꯃꯆꯥ ꯂꯣꯏꯅ ꯊꯥꯡꯍꯜꯂꯨ꯫ ꯑꯔꯨꯝ ꯃꯌꯥꯡ ꯌꯥꯝ ꯇꯧꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯅꯤꯆꯟꯗ꯭ꯔꯅ ꯊꯥꯗꯣꯏꯕꯨ ꯂꯧꯕ ꯂꯥꯛꯇꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯇꯣꯟ, ꯄꯥꯎ ꯑꯃ ꯇꯝꯕꯤꯌꯨꯔꯥ? ꯀꯩ ꯄꯥꯎꯅꯣ? ꯇꯝꯃꯨ ꯇꯥꯁꯤꯗꯅ꯫ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯃꯆꯥꯒꯤ ꯃꯆꯥ ꯑꯃꯁꯨ ꯂꯥꯛꯀꯗꯧꯔꯤ꯫ ꯍꯟꯗꯛꯁꯨ ꯄꯤꯕꯥ ꯑꯣꯏꯖꯔꯕꯗꯤ ꯐꯅꯤ꯫ ꯄꯤꯕꯥ 2 ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯖꯅꯕ꯫ ꯃꯈꯣꯏꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ? ꯐꯩ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯪ ꯌꯥꯒꯗ꯭ꯔꯥ? ꯊꯥꯗꯣꯏ ꯏꯉꯛ ꯉꯛꯅ, ꯍꯥꯏꯌꯨ, ꯀꯩ ꯋꯥꯅꯣ? ꯋꯥꯐꯝꯁꯦ
Nang ꯑꯩꯇꯒꯤ ꯋꯥꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯃꯥ ꯃꯍꯥꯛ ꯐꯥꯎꯕ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯅꯧꯄꯥꯒꯤ ꯍꯟꯗꯛ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯁꯛꯅ ꯌꯣꯛꯂꯁꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯣꯏꯕꯤꯗꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯇꯁꯦꯡꯅ ꯎꯕꯤꯔꯕꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯊꯥꯗꯣꯏ ꯃꯄꯤ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯇꯥꯇꯣꯟ ꯂꯣꯠꯇꯧꯔꯤꯕ ꯋꯥ ꯑꯗꯨꯅ ꯈꯪꯂꯛꯂꯕꯗꯤ ꯅꯍꯥꯛ ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯒꯅꯨ ꯑꯩꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯅꯤꯆꯟꯗ꯭ꯔ ꯊꯥꯗꯣꯏꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯅꯤꯖꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕꯗꯨ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯅꯤꯖꯔꯝꯃꯤ ꯏꯕꯥꯏ ꯏꯆꯦ ꯏꯕꯥꯏꯅ ꯉꯁꯤ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯅꯁꯦꯟ ꯁꯣꯏꯗꯅ ꯌꯥꯖꯒꯅꯤ ꯏꯃꯥ ꯁꯛꯂꯕꯤ ꯏꯆꯦꯅ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯝ ꯋꯥꯕꯤꯔꯛꯄ ꯑꯩ ꯀꯥꯎꯗꯦ ꯏꯕꯥꯏ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯂꯛꯇ ꯊꯃꯣꯏ ꯀꯥꯏꯅ ꯍꯤꯡꯂꯤꯕ ꯏꯕꯥꯏ ꯏꯆꯦꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯅꯤꯡꯏ ꯑꯗꯨꯕꯨ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯏꯕꯥꯏꯒ ꯏꯆꯦꯒꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯑꯁꯥ ꯑꯃꯗꯤ ꯂꯥꯛꯂꯤ ꯆꯤꯡꯅꯕ ꯂꯩꯇ ꯀꯠꯊꯣꯛꯆꯒꯅꯤ ꯑꯩꯒꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯆꯥ ꯑꯁꯤ ꯉꯁꯤꯗꯒꯤꯗꯤ ꯏꯆꯦ ꯏꯕꯥꯏ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯁꯥꯗ ꯍꯤꯡꯕꯤꯌꯨ ꯅꯁꯦꯟꯕꯨ ꯊꯥꯖꯕꯤꯌꯨ ꯏꯕꯥꯏ ꯊꯣꯏꯕꯤꯁꯨ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯝꯃ ꯇꯥꯗ ꯆꯤꯡꯅꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯅꯝꯃꯅ ꯍꯣꯠꯅꯕꯤꯔꯛꯄ ꯑꯩꯈꯣꯏ ꯈꯛ ꯀꯥꯎꯖꯔꯣꯏ ꯑꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯏꯅꯝꯃ ꯑꯃꯗꯤ ꯇꯥꯗꯅ ꯅꯆꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯎꯀꯣ ꯏꯆꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯅꯤ ꯍꯥꯏꯈ꯭ꯔꯒꯦ ꯏꯅꯝꯃꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒꯦ ꯃꯁꯤꯅ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯇꯧꯖꯔꯨꯕ ꯏꯄꯥ ꯄꯨꯝꯕ ꯏꯅꯝꯃꯅ ꯏꯆꯥ ꯑꯁꯤꯕꯨ ꯏꯅꯝꯃꯒꯤ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯏꯄꯥ ꯄꯨꯝꯕ ꯑꯗꯣ ꯀꯣꯛꯆꯕ ꯑꯣꯏꯔꯒꯦꯀꯣ ꯏꯅꯝꯃ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯌꯥꯅꯕꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯑꯅꯧꯕ ꯑꯁꯥ ꯑꯃꯗ ꯍꯤꯡꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯑꯌꯤꯡꯕꯤ ꯃꯃꯧ ꯑꯁꯤ ꯇꯁꯦꯡꯅ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯆꯥ ꯄꯣꯛꯇꯕꯤꯅꯤ ꯐꯥꯎꯍꯥꯝꯅꯤ ꯍꯥꯏꯅ ꯇꯥꯊꯤꯔꯝꯕ ꯃꯃꯧꯕꯨ ꯂꯨꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤ ꯄꯨꯝꯕ ꯃꯅꯤꯆꯟꯗ꯭ꯔꯒꯤ ꯊꯧꯁꯤꯟ ꯑꯃꯁꯨꯅꯤ ꯊꯥꯗꯣꯏ ꯃꯅꯦꯝ ꯑꯃꯗꯤ ꯃꯆꯦꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯊꯥ ꯁꯨꯖꯤꯜꯂꯛꯂꯕꯤ ꯃꯤꯔꯣꯟꯕꯤ ꯑꯃ ꯁꯥꯗꯨꯅ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯅꯤꯆꯟꯗ꯭ꯔꯅ ꯃꯗꯨ ꯄꯨꯝꯕ ꯈꯪꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯅꯕ ꯍꯥꯏꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯑꯌꯤꯡꯕꯤꯗꯤ ꯃꯁꯨ ꯅꯨꯡꯁꯤꯕ ꯂꯥꯛꯂꯅꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯏꯅꯨꯡꯗ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯆꯥ ꯃꯃꯧꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯆꯨꯝꯕꯅꯤ ꯑꯔꯥꯟꯕꯅꯤ ꯊꯤꯔꯨꯗꯦ ꯑꯌꯦꯠꯄ ꯀꯔꯤꯁꯨ ꯄꯤꯔꯛꯂꯝꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯌꯤꯡꯕꯤꯅ ꯍꯥꯏ ꯂꯦꯝꯕꯤꯌꯥ ꯅꯈꯣꯏꯕꯨ ꯃꯧ ꯑꯇꯣꯝꯕꯤ ꯍꯣꯏꯒꯤ ꯄꯥꯎꯒ ꯇꯥꯕ꯭ꯔꯅꯦ ꯑꯇꯣꯝꯕꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯃꯤ ꯑꯩꯕꯨ ꯏꯁꯥꯁꯤ ꯂꯩꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣꯝꯇ ꯆꯠꯂꯒ ꯄꯥꯎ ꯑꯝꯇ ꯂꯧꯅꯦꯍꯦ ꯅꯅꯥꯎꯗꯣ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯂꯕꯅꯤꯅꯦ ꯂꯦꯝꯕꯤ ꯁꯥꯎꯔꯥꯡꯅꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯃꯥ ꯅꯍꯥꯟꯅ ꯍꯥꯏꯖꯕꯗꯨꯅꯤ ꯋꯥ ꯑꯣꯏꯅ ꯇꯥꯕꯤꯗꯦꯗꯣ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗꯗꯤ ꯑꯇꯣꯝꯕꯒ ꯃꯧ ꯑꯇꯣꯝꯕꯤꯒꯅ ꯍꯥꯏꯈ꯭ꯔꯒꯗꯤ ꯂꯣꯏꯔꯦꯅ ꯂꯩꯈ꯭ꯔꯕꯅꯤ ꯀꯅꯥꯅꯕꯨ ꯆꯠꯅꯕ ꯅꯤꯇꯤ ꯅꯤꯌꯣꯝꯅꯣ ꯈꯪꯗꯦ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯂꯕꯕꯨ ꯃꯄꯥꯝꯗ ꯑꯗꯨꯝ ꯍꯦꯛꯇ ꯂꯩꯊꯣꯛꯏ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯅꯨꯄꯥꯗꯨꯅꯤꯅꯤ ꯃꯍꯩ ꯃꯁꯤꯡꯁꯨ ꯋꯥꯡꯅ ꯇꯝꯍꯜꯂꯨꯏ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯂꯕ ꯅꯨꯄꯤꯗꯨꯕꯨ ꯃꯄꯥꯝꯗ ꯑꯗꯨꯃꯛ ꯂꯩꯍꯜꯂꯤꯕ ꯑꯗꯨꯕꯨ ꯆꯨꯝꯃꯤ ꯍꯥꯏꯔꯤꯖꯥꯠꯂꯣ ꯈꯪꯖꯗ꯭ꯔꯦ ꯏꯃꯥꯁꯨ ꯏꯃꯥꯅꯤ ꯁꯤꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯍꯣꯏ ꯍꯣꯏꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯊꯣꯛꯏ ꯃꯗꯨꯗꯤꯅꯦ ꯑꯉꯥꯡꯅ ꯎꯁꯤꯜꯂꯛꯇꯕ ꯇꯥꯕꯅꯤ ꯀꯩꯗꯧꯔꯨꯅꯤ ꯂꯩꯕ ꯇꯥꯕꯅꯤ ꯑꯉꯥꯡꯁꯨ ꯑꯝꯇ ꯂꯩꯇꯦ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯍꯧꯔꯤ ꯆꯠꯄꯤꯌꯨ ꯍꯥꯏꯕ ꯀꯩꯁꯨ ꯌꯥꯔꯣꯏꯗ ꯏꯃꯥ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯃꯅꯤꯆꯟꯗ꯭ꯔ ꯑꯃꯗꯤ ꯊꯥꯗꯣꯏ ꯆꯪꯂꯛꯂꯝꯃꯤ ꯊꯥꯗꯣꯏ ꯃꯅꯦꯝꯒ ꯃꯆꯦꯂꯦꯝꯕꯤꯒ ꯎꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯟꯕ ꯁꯥꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯍꯩ ꯑꯇꯣꯝꯕꯤꯌꯥ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯃꯅꯤꯆꯟꯗ꯭ꯔꯅ ꯏꯃꯥ ꯅꯁꯨ ꯂꯥꯛꯑꯕꯅꯤ ꯑꯗꯨ ꯍꯥꯏꯗꯨꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯃꯥꯗ ꯎꯠꯂꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯁꯨ ꯀꯗꯥꯏ ꯑꯩꯒꯤ ꯏꯁꯨꯗꯤ ꯏꯁ ꯑꯩꯒꯤ ꯏꯁꯨ ꯁꯅꯥ ꯂꯥꯛꯂꯕ ꯂꯦꯝꯕꯤꯁꯨ ꯏꯉꯛꯉꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯔꯥꯎꯃꯟꯗꯨꯅ ꯋꯥꯍꯪ ꯇꯧꯗꯨꯅ ꯂꯩꯔꯨꯗ꯭ꯔꯦ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤꯗꯨꯅ ꯃꯩ ꯑꯣꯛꯅꯅꯕ ꯇꯧꯊꯣꯛꯂꯤ ꯑꯗꯨꯒ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ ꯑꯃꯨꯛꯁꯨ ꯊꯥꯗꯣꯏꯒꯤ ꯃꯇꯧ ꯎꯕꯗ ꯇꯁꯦꯡꯅ ꯁꯣꯜꯂꯤꯕꯅꯤ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯊꯥꯗꯣꯏꯕꯨ ꯁꯝꯕꯤꯔꯝꯃꯤ ꯑꯌꯤꯡꯕꯤꯗꯤ ꯍꯔꯥꯎꯕꯅ ꯃꯇꯣꯟ ꯂꯣꯝꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯃꯁꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯒꯤ ꯏꯁꯨ ꯁꯅꯥꯁꯦ ꯑꯕꯣꯛꯅꯅꯦ ꯁꯅꯔꯦꯝꯕ ꯍꯥꯏꯅ ꯀꯧꯒꯦꯀꯣ ꯏꯁꯨꯒꯤ ꯃꯤꯡꯂꯦꯟꯗꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯥꯝꯕ ꯉꯝꯗꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯁꯅꯔꯦꯝꯕ ꯉꯁꯤꯗꯤ ꯆꯥꯎꯕ ꯁꯔꯦ ꯐꯥꯔꯦ ꯋꯥꯈꯜ ꯂꯩꯕ ꯃꯅꯤꯆꯟꯗ꯭ꯔꯅ ꯃꯆꯥꯕꯨ ꯃꯥꯒꯨꯝꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯍꯜꯂꯝꯃꯤ ꯊꯥꯗꯣꯏꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯀꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣ ꯏꯃꯥꯟꯅꯕꯁꯤꯡꯒ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯀꯣꯏꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤ ꯀꯨꯏꯔꯦ ꯁ꯭ꯋꯥꯏꯁꯦ ꯆꯠꯇꯕ ꯏꯈꯨꯡꯒꯪꯅꯦ ꯍꯥꯏꯔꯒ ꯂꯝꯃꯤꯠ ꯇꯨꯃꯤꯠꯁꯨ ꯑꯝꯇ ꯈꯪꯗ꯭ꯔꯤ ꯈꯔꯁꯨ ꯀꯣꯏꯊꯣꯛꯀꯦ ꯇꯧꯕꯅꯤ ꯍꯣꯏꯅꯦ ꯀꯣꯏꯊꯣꯛꯆꯔꯨꯔꯣ ꯑꯗꯨꯕꯨꯅꯦ ꯄꯪꯊꯦꯡꯗꯤ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨ ꯀꯣ ꯏꯃꯥꯗ
ꯊꯦꯡꯉꯣꯏꯗ ꯄꯥꯈꯠ ꯆꯥꯎꯈꯤꯕꯁꯤꯅ ꯑꯩꯒꯤ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ ꯃꯇꯝ ꯐꯠꯇꯦꯅꯦꯍꯤ ꯖꯨꯛꯁꯦ ꯖꯨꯛꯇꯥ ꯑꯃꯅꯤ ꯏꯆꯨꯝ ꯆꯨꯝꯅꯅꯦ ꯃꯤꯁꯨꯅꯦ ꯑꯔꯥꯟꯕ ꯍꯦꯛꯇ ꯇꯥꯍꯟꯕ ꯉꯝꯂꯕꯅꯤ ꯊꯅꯥ ꯁꯤꯐꯥꯏꯒ ꯊꯦꯡꯅꯔꯕꯗꯤꯅꯦ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯅꯨ ꯍꯦꯛ ꯎꯕꯒ ꯃꯥꯏ ꯂꯩꯗꯨꯅ ꯍꯜꯂꯛꯎꯀꯣ ꯑꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯑꯆꯨꯝꯕ ꯃꯤꯁꯨ ꯑꯔꯥꯟꯕ ꯍꯦꯛꯇ ꯇꯥꯍꯟꯕ ꯉꯝꯕꯅꯤ ꯃꯈꯣꯏꯗꯤ ꯅꯛꯇ ꯅꯛꯁꯤꯜꯂꯨꯅꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯏꯜꯂꯨꯀꯣ ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤꯁꯨꯕ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯉꯥꯡꯉꯤ ꯃꯤ ꯀꯩꯁꯨꯁꯨ ꯍꯥꯏꯖꯗꯕ ꯊꯅꯥꯗꯨꯕꯨ ꯂꯥꯟꯅ ꯍꯦꯛꯇ ꯎꯕꯤ ꯂꯥꯟꯗ ꯂꯥꯜꯂꯨꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯍꯥꯏ ꯅꯍꯥ ꯃꯆꯥ ꯅꯈꯣꯏꯅ ꯀꯔꯤ ꯈꯪꯉꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯗ ꯏꯜꯂꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯒꯅꯨ ꯃꯈꯣꯏ ꯊꯅꯥ ꯁꯤꯐꯥꯏꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯑꯥꯗ ꯇꯣꯠꯅ ꯇꯤꯟꯅꯗꯅ ꯂꯩꯔꯕꯅꯤ ꯏꯃꯥ ꯀꯩꯗꯧꯈꯤꯗꯣꯏꯅꯣ ꯃꯈꯣꯏꯗꯕꯣ ꯀꯔꯤ ꯇꯣꯠꯅ ꯇꯤꯟꯅꯗꯅ ꯂꯩꯃꯤꯟꯅꯔꯤꯕ ꯍꯩ ꯅꯍꯥꯛꯄꯨ ꯅꯤꯁꯥ ꯄꯁꯥꯒ ꯆꯥꯔꯕ꯭ꯔꯥ ꯏꯃꯤ ꯑꯁ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯏꯃꯥꯒꯤ ꯁꯅꯥ ꯅꯪꯕꯣ ꯃꯈꯣꯏꯅ ꯀꯔꯤꯒꯤ ꯐꯥꯔꯤꯕ ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯐꯨꯕꯤꯕ꯭ꯔꯥ ꯀꯗꯥꯏꯗ ꯐꯨꯏ ꯉꯥꯡꯗꯨꯅ ꯊꯥꯗꯣꯏꯅ ꯃꯆꯥꯕꯨ ꯀꯗꯥꯏꯗ ꯁꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯨꯡ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯅꯪꯕꯨ ꯃꯍꯩ ꯇꯝꯕ ꯆꯠꯂꯨ ꯍꯥꯏꯔꯒ ꯅꯤꯁꯥ ꯆꯥꯗꯨꯅ ꯂꯩꯔꯕ꯭ꯔꯣ ꯍꯥ ꯐꯠꯈꯤꯗ꯭ꯔꯕ ꯊꯅꯥ ꯁꯤꯐꯥꯏꯁꯤꯡ ꯑꯁꯤꯅ ꯏꯆꯥꯕꯨ ꯐꯨꯕꯤꯔꯤꯕ꯭ꯔꯥꯕ ꯁꯅꯔꯦꯝꯕ ꯅꯣꯛꯂꯗꯨꯅ ꯑꯣ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ ꯅꯆꯥꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯊꯤꯅ ꯇꯥꯔꯤ ꯅꯤꯁꯥꯁꯨ ꯆꯥꯗꯦꯗꯣ ꯑꯗꯒꯤ ꯃꯣꯏꯒꯤ ꯑꯀꯥꯞꯄꯤꯒꯗꯣ ꯑꯃꯠꯇ ꯁꯤꯖꯤꯟꯅꯖꯗꯦ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯕꯗꯣ ꯑꯗꯨꯗ ꯃꯣꯏ ꯊꯅꯥ ꯁꯤꯐꯥꯏꯒꯤ ꯂꯩꯐꯝꯗꯨꯒꯁꯨ ꯌꯥꯝ ꯅꯛꯅꯩꯌꯦ ꯑꯗꯨꯗ ꯈꯪꯅꯕ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯩ ꯍꯥꯏꯕꯅꯤ ꯊꯅꯥꯅ ꯐꯥꯏ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯣ ꯏꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯝꯕ ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯆꯪꯂꯛꯂꯝꯃꯤ ꯅꯃꯥ ꯑꯉꯥꯎꯕꯤꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯏꯆꯥꯗ ꯊꯥꯗꯣꯏ ꯃꯄꯨꯔꯣꯏꯕꯅ ꯇꯨꯡꯂꯣꯝꯗꯒꯤ ꯋꯥ ꯈꯪꯉ ꯉꯥꯡꯉꯛꯄꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯤ ꯍꯥꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯩꯗꯤ ꯃꯣꯏ ꯇꯥꯇꯣꯟꯅ ꯀꯩꯗꯧꯕꯒꯤ ꯈꯪꯍꯟꯕꯤꯔꯛꯏꯅꯣ ꯏꯆꯥꯒ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯑꯣ ꯑꯩꯁꯨꯅꯦ ꯂꯣꯏꯅ ꯇꯥꯏꯌꯦ ꯅꯃꯥꯅ ꯆꯥꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯅꯪꯒꯤ ꯅꯥꯞ ꯆꯥꯗꯕ ꯋꯥꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯪꯉꯛꯏꯕꯅꯤꯅꯦ ꯑꯩꯒꯤ ꯀꯔꯤ ꯅꯥꯞ ꯆꯥꯗꯕ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ ꯃꯅꯤꯆꯟꯗ꯭ꯔ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯔꯤꯒꯤ ꯉꯥꯡꯉꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯑꯅꯦꯝꯕ ꯊꯥꯛꯇ ꯀꯨꯝꯊꯔꯒ ꯅꯤꯁꯥ ꯄꯁꯥ ꯆꯥꯒꯗ꯭ꯔꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯉꯗꯅ ꯍꯦꯔꯥ ꯑꯁ ꯃꯥꯜꯂꯦꯗ ꯋꯥꯉꯥꯡꯒꯗꯤ ꯅꯆꯥꯁꯦ ꯄꯪꯊꯥꯗ ꯊꯥꯒꯠꯂꯨ ꯁꯣꯏꯔꯒꯅꯦ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯔꯛꯀꯅꯨ ꯀꯩꯗꯧ ꯁꯣꯏꯗꯣꯔꯤꯒꯦ ꯑꯩꯒꯤ ꯏꯆꯥꯅꯕꯣ ꯌꯥꯔꯦ ꯅꯥꯀꯣꯡꯁꯦ ꯁꯤꯡꯖꯥ ꯌꯩꯔꯦ ꯃꯗꯨꯒꯤ ꯋꯥꯗꯣ ꯁꯅꯥ ꯂꯥꯛꯑꯣ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯔꯣ ꯊꯦꯡꯉꯛꯄꯗꯤ ꯌꯥꯗꯦꯀꯣ ꯏꯃꯥꯗ ꯁꯅꯔꯦꯝꯕ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯤ ꯅꯨꯄꯥ ꯃꯆꯥꯅꯤ ꯀꯣꯏꯔꯨꯆꯣ ꯏꯄꯥꯅ ꯌꯥꯏ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯂꯩꯔꯗꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯃꯊꯪ ꯁꯤꯜꯂꯛꯑꯅꯤ ꯏꯄꯥ ꯏꯆꯥ ꯄꯨꯟꯅ ꯆꯣꯡꯉꯨꯁꯤ ꯏꯁ ꯍꯔꯦ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇ ꯉꯥꯏꯔꯦ ꯈ꯭ꯋꯥꯡ ꯀꯣꯜꯂꯛꯀꯗꯧꯔꯤꯕ ꯑꯗꯨꯒꯁꯨ ꯊꯥꯕꯜ ꯆꯣꯡꯅꯤ ꯀꯥꯏꯗꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯊꯥꯕꯜ ꯄꯦꯟꯕꯤꯔꯛꯇ꯭ꯔꯕꯣ ꯃꯣꯏ ꯇꯥꯇꯣꯟꯕꯣ ꯅꯆꯥꯒꯃꯨꯛ ꯆꯣꯡꯅꯤ ꯍꯥꯏꯗꯨꯕꯣ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯑꯅꯤꯔꯛꯇꯒꯤ ꯍꯦꯟꯅ ꯆꯣꯡꯉꯛꯇꯦ ꯑꯗꯨꯁꯨ ꯏꯃꯥ ꯈꯪꯍꯟꯗꯕꯤꯗ ꯍꯨꯔꯥꯜꯂꯒ ꯆꯠꯂꯤꯕ ꯏꯃꯥꯅ ꯑꯝꯇ ꯆꯣꯡꯍꯜꯂꯛꯇꯦ ꯈꯣꯡ ꯅꯥꯅꯤ ꯍꯥꯏꯗꯅ ꯇꯧꯔꯝꯅꯤ ꯑꯕꯣꯛꯇꯣ ꯊꯥꯏꯅ ꯌꯥꯝꯅ ꯁꯥꯊꯤꯔꯛꯄꯣ ꯕꯥꯕꯥ ꯅꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯃꯆꯥ ꯆꯦꯛꯁꯤꯟꯕꯗ ꯑꯣ ꯆꯨꯝꯂꯝꯕ ꯇꯥꯏ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯅꯣꯛꯁꯤꯜꯂꯤ ꯑꯁ ꯅꯣꯏ ꯅꯄꯥ ꯅꯆꯥ ꯉꯥꯡꯅꯕ ꯉꯝꯄꯣꯠꯇꯦ ꯑꯩ ꯑꯝꯇꯅꯦ ꯏꯊꯧ ꯇꯧꯖꯔꯨꯈꯤꯒꯦ ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯆꯨꯝꯕ ꯍꯥꯏꯔꯛꯑꯗꯤ ꯃꯤꯁꯤꯡꯁꯦ ꯂꯩꯕ ꯉꯝꯗꯕ ꯃꯥꯜꯂꯦꯍꯦ ꯏꯕꯨꯡꯉꯣ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯃꯤꯁꯨ ꯌꯥꯎꯅꯔꯦ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯃꯄꯥ ꯃꯆꯥꯗꯨ ꯋꯥ ꯅꯣꯛꯃꯤꯟꯅꯍꯧꯏ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯄꯦꯟꯗꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯅꯗꯨꯅ ꯀꯟꯅ ꯇꯦꯡꯊꯥꯔꯤ ꯑꯩꯗ ꯁꯤꯖꯅꯤꯡꯉꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯪꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ ꯃꯍꯥ ꯆꯟꯗꯥꯟꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯍꯩꯖꯤꯜꯂꯒ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯔꯤꯕꯅꯣꯕ ꯑꯩ ꯄꯦꯜꯂꯦꯗꯀꯣ ꯑꯩ ꯄꯦꯜꯂꯦ ꯇꯟꯖꯥꯗꯨꯗ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕ ꯅꯤꯡꯊꯦꯝ ꯍꯜꯂꯛꯂꯝꯃꯤ ꯏꯉꯛ ꯉꯛꯅ ꯍꯥꯏ ꯀꯩꯅꯣ ꯀꯩꯗꯧꯔꯦ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯩꯅꯣ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯇꯧꯔꯝꯃꯤꯁꯤꯕꯣ ꯃꯣꯏ ꯇꯥꯃꯣ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯁꯤꯖꯅꯤꯡꯉꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ ꯊꯣꯏꯕꯤ ꯆꯥꯛꯅ ꯍꯥꯏꯔꯛꯏ ꯁꯤꯒꯩꯖꯟ ꯑꯃ ꯂꯩꯔꯤꯁꯦ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯔꯕꯅꯤ ꯃꯣꯏ ꯇꯥꯃꯣꯅ ꯅꯆꯥ ꯑꯁꯤꯕꯨ ꯈꯔ ꯈꯖꯤꯛ ꯍꯦꯟꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯍꯜꯂꯨꯕꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯣꯏꯔꯛꯂꯤꯕꯅꯤ ꯑꯩꯅꯦ
ꯃꯣꯏ ꯇꯥꯃꯣꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯑꯃꯨꯛ ꯀꯩꯗꯧꯔꯝꯃꯦ ꯃꯥꯅꯕꯨ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯕꯒꯦ ꯅꯤꯁꯥ ꯆꯠꯁꯤꯜꯂꯒ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯆꯠꯄ ꯅꯨꯄꯤ ꯃꯆꯥ ꯈꯔꯗ ꯃꯈꯨꯠ ꯁꯥꯡꯒꯦꯅ ꯇꯧꯔꯝꯃꯦ ꯍꯥꯏꯗꯅꯅꯦ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯕꯤꯔꯒ ꯊꯥꯔꯛꯑꯦꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯂꯥꯛꯑꯝꯃꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯕꯗꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯊꯥꯔꯝꯃꯤ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯅꯣꯟꯖꯗꯨꯅ ꯍꯤꯡꯒꯗꯧꯔꯤꯕꯁꯤꯕꯣ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯍꯥ ꯆꯟꯗꯥꯟꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯁꯤꯈ꯭ꯔꯕꯗꯤ ꯑꯩ ꯁꯥꯟꯇꯤ ꯐꯪꯒꯗꯕꯅꯤ ꯉꯛꯂꯨꯕ ꯇꯧꯗꯦ ꯅꯤꯡꯊꯦꯝ ꯑꯅꯧꯕ ꯊꯧꯗꯣꯛ ꯑꯃ ꯅꯠꯇꯕꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯊꯪꯅꯕꯅ ꯎꯈ꯭ꯔꯒ ꯍꯦꯟꯅ ꯀꯂꯛ ꯄꯤꯅꯔꯅꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯅꯆꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯨꯝ ꯇꯧꯔꯛꯄꯁꯤꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯅꯣ ꯅꯆꯥꯁꯤꯅ ꯇꯧꯔꯤꯈꯩ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯥꯗꯨꯅ ꯂꯩꯌꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯆꯥꯁꯤꯅ ꯁꯣꯏꯔꯛꯄꯁꯤꯗ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯣ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯃꯗꯨꯅꯅꯤ ꯅꯆꯥꯁꯤꯅ ꯎꯁꯤꯠꯇ꯭ꯔꯤꯕꯗꯣ ꯅꯍꯥꯛ ꯈꯛꯇꯔꯣ ꯅꯆꯥ ꯅꯨꯡꯁꯤꯕ ꯍꯦꯟꯃꯜꯂꯤ ꯅꯪ ꯌꯥꯝ ꯍꯦꯟꯃꯜꯂꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯀꯣ ꯅꯪꯒꯤ ꯅꯇꯧꯗꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯊꯣꯏꯕꯤ ꯁꯥꯎꯒꯅꯨ ꯇꯞꯊꯧ ꯅꯪꯒꯤ ꯄꯦꯟꯗꯕꯗꯣ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯐꯅꯅꯕ ꯁꯤꯜꯂꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯃꯅꯤꯆꯟꯗ꯭ꯔ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯌꯨꯝꯂꯣꯝꯒꯤ ꯄꯥꯎ ꯑꯃꯗꯥꯏꯅꯦꯍꯦ ꯀꯩ ꯄꯥꯎꯅꯣ ꯈꯥꯕꯗꯨ ꯈꯔ ꯉꯥꯎꯁꯤꯟꯅꯔꯛꯄ ꯃꯥꯜꯂꯤꯅꯦ ꯅꯤꯁꯥ ꯄꯁꯥ ꯆꯥꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯔꯝꯃꯦꯅ ꯂꯩꯀꯥꯏ ꯑꯍꯜꯁꯤꯡꯅ ꯐꯨꯔꯒ ꯊꯥꯔꯛꯑꯦ ꯍꯥꯏ ꯃꯗꯨꯗꯒꯤ ꯅꯥꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯠꯇ꯭ꯔꯤ ꯃꯥꯜꯂꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔ ꯃꯥꯜꯂꯤ ꯉꯁꯥꯏ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯤꯡꯊꯦꯝꯗꯣ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯝꯂꯝꯃꯤꯅꯦ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯆꯠꯂꯨꯅꯤ ꯊꯣꯏꯕꯤꯅ ꯃꯔꯣꯜ ꯑꯃ ꯀꯞꯄꯋꯣ ꯂꯥꯎꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯂꯦꯡꯉꯔꯅꯤ ꯍꯥꯏꯕ ꯌꯥꯕꯁꯨ ꯍꯥꯏꯔꯤ ꯊꯥꯛꯄ ꯌꯥꯕꯁꯨ ꯇꯥꯏ ꯀꯩꯝꯇ ꯀꯥꯟꯅꯗ꯭ꯔꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯈꯣꯏꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ ꯍꯌꯦꯡꯗꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯣꯏ ꯉꯥꯏꯍꯥꯛ ꯌꯧꯔꯨꯁꯤ ꯄꯥꯎꯗꯨ ꯇꯥꯔꯕꯅꯤꯅ ꯌꯧꯔꯨꯗꯕꯁꯨ ꯐꯖꯔꯔꯤ ꯁꯅꯥꯁꯨ ꯄꯥꯈꯪ ꯍꯦꯛ ꯐꯥꯔꯛꯄꯗꯒꯤ ꯑꯃꯨꯛꯐꯥꯎ ꯆꯠꯇ꯭ꯔꯤ ꯍꯌꯦꯡꯗꯣ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ ꯑꯩꯈꯣꯏ ꯁꯅꯥꯁꯨ ꯑꯃꯨꯛ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯊꯥꯗꯣꯏ ꯌꯥꯅꯤꯡꯗꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣꯗ ꯑꯉꯥꯡ ꯄꯨꯔꯒ ꯀꯣꯟꯅ ꯆꯠꯁꯤ ꯏꯕꯥꯅꯤꯗꯪ ꯌꯧꯔꯨꯔꯁꯤ ꯍꯌꯦꯡꯅ ꯏꯍꯦ ꯄꯨꯟꯅ ꯆꯠꯄ ꯀꯩꯗꯧꯋꯤ ꯍꯥꯏꯕꯒꯦ ꯇꯟꯖꯥꯗꯨꯗ ꯁꯅꯔꯦꯝꯕꯁꯨ ꯆꯪꯂꯛꯂꯝꯃꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯕꯥꯕꯥ ꯊꯥꯗꯣꯏ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯝꯕ ꯃꯌꯥ ꯑꯗꯨ ꯃꯆꯥ ꯆꯪꯂꯛꯄꯗ ꯎꯝꯁꯤꯟꯈꯤ ꯅꯪꯒꯤ ꯃꯥꯝꯃ ꯅꯤꯡꯊꯦꯝ ꯍꯣꯏꯗꯅꯤꯅꯦꯍꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ ꯑꯩꯗꯤ ꯄꯥꯛꯅ ꯆꯠꯄꯁꯨ ꯐꯪꯗꯦ ꯌꯥꯝꯅ ꯇꯥꯡꯅ ꯆꯠꯄꯗꯨ ꯅꯠꯇꯅ ꯑꯗꯨꯒ ꯑꯥꯗ ꯂꯩꯕꯗꯒꯤꯁꯨ ꯆꯠꯄ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯤ ꯏꯕꯥꯏꯒ ꯏꯇꯩꯃꯒꯗꯤ ꯁꯛꯄꯨ ꯈꯪꯉꯝꯃꯔꯣꯏ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯆꯥꯎꯔꯝꯃꯅꯤ ꯍꯌꯦꯡꯁꯦ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ ꯊꯥꯗꯣꯏ ꯌꯥꯅꯤꯡꯗꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯃꯣꯏ ꯃꯄꯥ ꯌꯨꯝꯁꯨ ꯃꯤ ꯑꯃꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯅꯥꯗꯤ ꯂꯩꯖꯍꯧꯔꯁꯅꯨ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯁꯦ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯁꯨꯡꯄꯨ ꯄꯨꯅꯤꯡꯗ꯭ꯔꯤꯁꯤꯕꯣ ꯊꯥꯏꯅꯗꯤ ꯅꯣꯏꯅ ꯇꯧꯁꯤꯟꯅꯔꯒ ꯊꯅꯝꯕ ꯌꯥꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯥꯈꯪ ꯐꯥꯔꯕꯅꯤꯀꯣ ꯅꯣꯏꯅ ꯅꯝꯗꯅ ꯊꯅꯝꯃꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯊꯥꯗꯣꯏ ꯃꯆꯥꯗ ꯇꯧꯐꯝ ꯈꯪꯗ ꯌꯦꯡꯉꯤ ꯃꯅꯤꯆꯟꯗ꯭ꯔꯅ ꯌꯥꯔꯦꯁꯦ ꯃꯃꯥ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯉꯟꯅ ꯄꯣꯊꯥꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤꯆꯟꯗ꯭ꯔ ꯊꯥꯗꯣꯏ ꯑꯃꯗꯤ ꯁꯅꯔꯦꯝꯕ ꯃꯈꯣꯏ ꯄꯨꯟꯅ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯈꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯡꯗꯨꯅ ꯐꯝꯂꯤ ꯊꯥꯗꯣꯏꯅ ꯏꯌꯥ ꯊꯣꯏꯕ ꯅꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯧ ꯅꯍꯥꯛ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯕꯅꯤ ꯅꯍꯥꯛꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯑꯆꯨꯝꯕꯅꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯣ ꯅꯍꯥꯛ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯆꯦꯟꯐꯝ ꯊꯣꯛꯏ ꯅꯍꯥꯛꯅ ꯊꯥꯡꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯀꯌꯥꯗ ꯆꯩꯅꯥ ꯀꯌꯥꯝ ꯐꯪꯏ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯅꯍꯥꯛ ꯑꯃꯨꯛꯇꯪ ꯈꯟꯊꯧ ꯅꯍꯥꯛ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦ ꯏꯅꯦꯆꯧꯕꯤꯁꯨ ꯈꯪꯏ ꯅꯍꯥꯛꯀꯤ ꯁꯪꯒꯗꯣ ꯐꯠꯇꯦ ꯅꯍꯥꯛꯅ ꯄꯨꯜꯂꯨꯔꯤꯕ ꯁꯪꯒ ꯑꯗꯨꯅꯅꯤ ꯅꯍꯥꯛꯄꯨ ꯑꯁꯨꯝꯅ ꯂꯩꯈꯥ ꯇꯥꯍꯜꯂꯤꯕ ꯃꯗꯨꯁꯨ ꯈꯪꯏ ꯑꯗꯨꯕꯨꯅꯦ ꯅꯍꯥꯛ ꯁꯤꯡꯉꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯇꯁꯦꯡꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯈꯪꯖꯧ ꯑꯃꯗꯤ ꯅꯔꯥꯜꯗꯣ ꯌꯥꯖꯧ ꯃꯗꯨꯒꯤ ꯁꯣꯏꯔꯤꯕ ꯄꯨꯝꯕ ꯁꯦꯝꯗꯣꯛꯆꯧ ꯃꯗꯨꯗ ꯈꯪꯉꯛꯀꯅꯤ ꯄꯨꯟꯁꯤꯒꯤ ꯃꯁꯛꯁꯦ ꯀꯌꯥꯗ ꯐꯖꯕꯅꯣ ꯍꯥꯏꯕꯗꯣ ꯃꯣꯠꯂꯤꯕ ꯄꯨꯝꯕ ꯑꯃꯨꯛꯇꯪꯗꯤ ꯆꯥꯝꯊꯣꯛꯇꯨꯅ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯈꯥꯕ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯍꯧꯖꯤꯛꯇꯗ ꯀꯞꯊꯣꯔꯛꯂꯤ ꯅꯦꯆꯧꯕꯤ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯅꯦꯆꯧꯕꯤ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛꯁꯦ ꯇꯧꯖꯔꯛ ꯑꯩ ꯂꯥꯟꯖꯔꯦ ꯏꯃꯥ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯝ ꯋꯥꯕꯤꯕ ꯑꯩ ꯉꯁꯤꯗ ꯈꯪꯏ ꯑꯩ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯨꯔꯤ
Ngasidagi amuh hana nisa haibado chakrar. Ngahaki tausinaba semjin sajilaga haibasu nate. Tasengna chakrar. Ai hojikti wakhal tar. Aibu thajabi. Ima ipa amadi ine chobina yaningdaba thabak amata. Ai tawrarai. Adunidana nupa macha haibasidi. Thauna leina hin. Chumna lakliba nangi punsi adubu lamakhangda. Nasana tomtana manghanjagi haina khangan. Asumna khaba wakhal taraklam. Ngahak sumwari batai sanaduna leirami sanarembana. Ima, ising kita thake. Icha jawsila abanina nama aingonda pakhona musirabani ne. Ash, nateba ima, ai khangda tawbani. Ihe, nama da mo haidasu changuni. Maning ithang thang bakado chakum. Madudagi kalaga hekta thauju. Nayunggumbani koiganine. Nangma mo huisu wakhal nungai chibani haidana. Asaubana angangsigi manakta changbidri. Thoro haramuko. Nayumgumbani haiba Manichandragi waduda thadoi swai lawi. Sana, ima pubiragi leiramu. Ai lauragi ma. Moyumsi yamsang. Ahal thangda khwangna nabani. Ai laujaruragi. Thadoi pendana mapuroi wakade. Moy mapa. Ichasing asidi mapung maray yamna pharami. Inamagi laibaksi kayada phariban. Ai hojiktada pukjelse. Asuki matik piksile. Asumna oirakani ai khalude. Ai khoyanigi ichase. Hojikti mito kumna ichani haiba phawba ngamjeko. Thoibi. Nanga dubai haiganuba. Haukrabadi haukri. Ai khoyanigi icha oijarabasu hojikti. Aigi he ichegi macha oikraban. Hojikti apopo mama mapa ai khoise mitop oiraban. Masigi wase matung amu hana palakana. Maruoine ichegi mamangda. Aigi ichese yang wajaraklaban. Mahaki mikap mirau khol ai amu hana taba pamchi. Aigi ichese yang wajarabani. Sanarembu yumsida toina lakhanjibagi maram karigin naha khangba natra. Thoibi nang pendaba lairam. Aikoigi icha ani khaktani. Icha khaba soidina wakhal tarakini. Chakhum changge tawramba sanarembadu changsinba ngamda thongjin mapanda lebri wari singdu tahorami. Ahanba oina sanaremba thamoi machetana kairami. Mamagi matau singdu mathang ningsinglaklammi hena sunungsiba helaklami. Ngahak adum leiramnaga ningthem amadi thoibina leiriba adugi manakta changsilai. Sanarembana ikhang khangaudana changsilakpa aduda ningthem amadi thoibi ipa pakhati. Ningthemna Sanaremba nang kaidore kari haige nangbo. Sanaremba tapna hairaklammi. Mama, ine, nakhoi anise aigi asengba ima ipara. Thoibi mapi tana. Sanaremba makha tarai mahaksu kapli ningthem amadi thoibigi mangda makupun thaduna hairai. Mama, ine, aihakse nakhoi anigi nacha oirabasu. Nakhoigi I oirabasu. Aigi ima ipadi ima thadoiga ipa Manichandragani. Aihaku nakhoigi apokpa nachani haigan. Nakhoigi ina aigi hakchangda chelabasu. Aigi imadi hojik aigi imani haina leiriba asini. Mahakti yokjabinate aigi imani. Ima ipaga laknaba aingamon. Nakhoigi penanaba ai kaidau haibaki. Noina dau haibado ai dauki. Aigi hakchangda cheliba ise nakhoigini piyu hairabasu ai pige. Adubu aibu nakhoigi apokpa nachani haibadudadi haibigan. Aigi ima ipaga aiga lapthokhanbigano. Ningthem Sanarembagi matau aduda kapkanu haiba ngamdre. Hai, angauba, kaino nana ngangidubo. Nahakpu kanana aikhoigi ichani hairabagi. Nahakpu hek pokpa namana padi aigi ichega ipaigani he. Sanaremba, inegi bungo hawal. Adumna tawgan. Namana ukrabadi thamoi hena kaigan. Iyadi matik chaba mi ama oyuko. Nangi namana pana nafamda achauba asa ama thamlibani. Madu khak manghange khangan. Mapaldana leirang machinadu kabuk pukpagum na ngangi. Ine chaubi mama pharida ine chaubi hoila amba. Nayanupa maram chanai dabase amta wara amu. Aisune ngasita dai. Abo hoida nongni leirugi na chatpane. Pausek tabaga sauning mandana. Kanada su kemta hairamdabide hekta chelabani. Ayam sauningi akhoi chawna tawrisi. Aikhoigi ichasu kemta yengdaba. Nupidudi kamai tawba tare. Kari hainarage lawba adum tarabo. Hai, kari nupino ne kanano lawdoribo.
ꯇꯥꯆꯧꯅ ꯏꯖꯠ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕ ꯅꯨꯄꯤꯗꯣ? ꯀꯩꯅꯣ ꯏꯅꯦꯆꯧꯕꯤ? ꯍꯥꯏ ꯂꯩꯔꯥꯡ, ꯅꯆꯤꯟ ꯅꯌꯥ ꯀꯦꯟꯒꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯀꯣ. ꯀꯅꯥꯅꯣ ꯃꯗꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯣ ꯍꯥ? ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯛꯄꯗꯗꯤ ꯇꯥꯆꯧꯅ ꯅꯨꯄꯤ ꯑꯃ ꯏꯖꯠ ꯃꯥꯡꯍꯜꯂꯝꯃꯦ ꯍꯥꯏꯅ ꯇꯥꯔꯛꯏ. ꯍꯩ, ꯑꯁꯦꯡꯕ ꯄꯥꯎ ꯍꯥꯟꯅ ꯇꯥꯔꯒ ꯉꯥꯡ. ꯅꯪꯒꯤ ꯏꯁꯧꯗꯣ ꯀꯣꯟꯅ ꯂꯥꯡꯉꯨꯀꯣ. ꯃꯤꯒꯤ ꯆꯤꯟꯊꯣꯛꯇꯅꯦ ꯄꯪꯊꯥ ꯊꯥꯖꯔꯕꯗꯤ ꯀꯝꯗꯧꯗꯧꯔꯤ? ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯣꯔꯛꯂꯝꯃꯤ. ꯊꯣꯏꯕꯤꯅ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯍꯥꯏꯔꯛꯏ. ꯍꯩꯃꯥ, ꯂꯩꯔꯥꯡ, ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯏꯕ? ꯏꯇꯣꯝꯇ ꯂꯥꯛꯏꯅꯤ. ꯄꯥꯎ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯕꯤ ꯃꯤꯊꯤꯡꯒꯥꯏꯁꯤꯡꯗꯣ ꯑꯩꯅ ꯃꯆꯤꯟꯗꯣ ꯁꯦꯒꯥꯏꯔꯨꯗꯣꯏꯅꯤ. ꯑꯩꯅꯗꯤ ꯃꯣꯏꯅ ꯉꯥꯡꯕꯗꯨꯗ ꯊꯥꯖꯗꯅ ꯏꯀꯥꯏꯕꯅ ꯁꯤꯔꯝꯗꯣꯔꯤ. ꯃꯤꯒꯤ ꯃꯌꯨꯝꯗꯁꯨ ꯂꯩꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯀꯅꯥꯝ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯆꯦꯜꯂꯛꯏꯅꯤ. ꯑꯗꯨꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ. ꯇꯥꯆꯧ, ꯅꯪꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦ. ꯆꯥꯈꯣ ꯅꯤꯁꯥꯗꯣ. ꯃꯊꯣꯡꯗꯣ ꯆꯥꯗ꯭ꯔꯕꯅꯤꯅ ꯃꯤꯅ ꯍꯥꯏꯔꯤꯈꯩ ꯄꯛꯏ. ꯑꯩꯈꯣꯏꯒꯤ ꯏꯖꯠꯇꯤ ꯂꯣꯏꯔꯦ. ꯏꯃꯧ ꯂꯩꯇꯕꯅꯅꯤꯗꯅ ꯃꯥꯏ ꯇꯥꯆꯧꯅ ꯂꯝ ꯍꯦꯜꯂꯝꯂꯤꯕꯁꯤꯗꯤ. ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯍꯩꯕꯤ ꯏꯃꯧ ꯑꯃ ꯂꯩꯅ. ꯇꯥꯆꯧ, ꯅꯪ ꯀꯔꯤꯒꯤ ꯂꯝ ꯍꯦꯜꯂꯤꯅꯣ? ꯉꯁꯤꯗꯒꯤꯗꯤ ꯂꯝ ꯍꯦꯟꯕ ꯌꯥꯔꯔꯣꯏꯀꯣ. ꯈꯥꯕ ꯃꯁꯥꯒꯤ ꯃꯔꯥꯜꯗꯨ ꯈꯪꯖꯗꯨꯅ ꯃꯄꯥ ꯃꯃꯥꯗ ꯂꯥꯜꯂꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯝꯃꯤ. ꯃꯆꯥꯅ ꯉꯥꯛꯄꯤꯌꯨ ꯍꯟꯖꯤन ꯍꯟꯖꯤन ꯍꯥꯏꯖꯔꯕꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯣꯏꯕꯤꯅꯁꯨ ꯃꯆꯥꯕꯨ ꯉꯥꯛꯄꯤꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯊꯥꯗꯣꯏꯅ, ꯁꯅꯥ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯍꯟꯅꯕ ꯇꯧꯔꯁꯤ. ꯃꯣꯏ ꯃꯄꯥ, ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ? ꯏꯆꯦ, ꯏꯕꯥꯏ, ꯉꯁꯤꯗꯤ ꯑꯩꯈꯣই ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯈꯤꯁꯤ. ꯏꯆꯦ, ꯌꯥꯔꯣꯏ ꯍꯥꯏꯒꯅꯨ ꯉꯁꯤꯗꯤ. ꯑꯩꯅꯦ ꯏꯟꯁꯥꯡ ꯂꯩꯕ ꯊꯣꯛꯑꯦꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯕ ꯅꯪꯍꯧꯗ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯦꯝ. ꯋꯥ ꯉꯥꯡꯕꯒ ꯅꯪꯍꯧꯗꯦꯅꯦ ꯃꯁꯦ. ꯍꯥꯏ ꯅꯤꯡꯊꯦꯝ, ꯉꯥꯏꯈꯣꯅꯦ, ꯏꯕꯥꯏꯁꯨ ꯂꯥꯛꯀꯦꯅꯦ. ꯉꯖꯥꯎꯗꯨ ꯅꯇꯣꯝꯇ ꯊꯥꯡꯕ ꯉꯝꯃꯣꯏꯅꯦ ꯅꯪꯕꯣ. ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯅꯤꯆꯟꯗ꯭ꯔ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯊꯥꯗꯣꯏꯅ. ꯍꯩꯃꯥ, ꯀꯔꯤꯅꯤꯒꯦ ꯁꯤꯗꯤ? ꯃꯁꯦꯟ ꯃꯕꯥꯏ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯤꯃꯤ. ꯏꯅꯝꯃ, ꯉꯁꯤ ꯅꯣꯡ ꯐꯥꯗꯣꯛꯇꯅꯤ ꯀꯩꯗꯧꯔꯒꯦ? ꯅꯦꯅꯥ ꯇꯥꯅ ꯍꯜꯂꯨ. ꯁꯅꯔꯦꯝꯕꯁꯨ ꯑꯃꯨꯛ ꯆꯠꯇꯧꯔꯤ ꯑꯣꯏꯔꯝꯃꯅꯤ. ꯃꯁꯦꯟ ꯃꯕꯥꯏ ꯊꯦꯡꯅꯔꯤꯉꯩꯁꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯇꯧꯖꯖꯅꯤ. ꯁꯅꯔꯦꯝꯕꯅ, ꯏꯕꯥꯏ ꯂꯥꯛꯑꯣ, ꯏꯕꯥꯅꯤꯁꯨ ꯉꯁꯤꯗꯤ ꯄꯦꯟꯅ ꯋꯥꯔꯤꯒꯗꯣ ꯑꯝꯇ ꯁꯥꯍꯧꯁꯤ. ꯀꯨꯏꯔꯦ ꯄꯨꯟꯗꯕ. ꯑꯗꯨ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯦ ꯂꯩꯔꯥꯡꯅ. ꯑꯩꯒꯤꯗꯤ ꯃꯄꯥꯡ ꯂꯩꯇ꯭ꯔꯦꯕꯁꯦ. ꯍꯅꯨꯕꯤ ꯑꯅꯤꯁꯤꯒ ꯊꯝꯕꯤꯔꯝꯃꯦꯕ ꯑꯩꯁꯦ. ꯍꯩ, ꯆꯤꯡꯒꯟꯕꯤ, ꯆꯠꯂꯣ. ꯅꯪ ꯑꯁ꯭ꯋꯥꯏꯗꯅꯦ ꯅꯅꯦꯆꯧꯕꯤꯁꯦ ꯃꯀꯣꯛ ꯂꯣꯏ ꯉꯥꯎꯔꯅꯤ ꯅꯪꯅ ꯉꯥꯡꯕꯗꯣ ꯇꯥꯕꯗ. ꯑꯣ, ꯍꯧꯖꯤꯛꯇꯤ ꯅꯄꯥꯡ ꯂꯩꯔꯕꯅꯤꯅ ꯑꯩꯒꯁꯦ ꯏꯟꯊꯣꯛꯄꯤꯔꯤꯅꯦꯕ. ꯐꯔꯦ ꯀꯩꯅꯣ, ꯅꯥꯏꯇꯣꯝ ꯇꯥꯅ ꯀꯩꯗꯧꯕꯒꯤ ꯂꯩꯖꯔꯨꯅꯤ? ꯏꯌꯨꯝ ꯊꯣꯛꯑꯦ ꯄꯥꯟꯊꯣꯛꯈꯤꯒꯦ ꯑꯩꯁꯨ. ꯃꯗꯨꯗꯅꯦ ꯑꯩꯕꯨ ꯅꯤꯡꯁꯤꯡ ꯀꯞꯄꯒ ꯂꯩꯖꯍꯧꯔꯣ ꯅꯣꯏꯗꯤ. ꯍꯩꯃꯥ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ. ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯌꯦꯡꯉꯣꯕ. ꯊꯥꯗꯣꯏ ꯅꯣꯛꯇꯨꯅ, ꯏꯃꯧꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯕ꯭ꯔꯣ? ꯃꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯀꯩꯅꯣ ꯑꯩꯁꯦ. ꯏꯅꯦꯆꯧꯕꯤ, ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ. ꯅꯨꯄꯥ ꯃꯌꯥꯝꯅꯅꯦ ꯑꯩꯕꯨ ꯀꯣꯏꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ. ꯑꯩꯅ ꯑꯝꯇ ꯍꯦꯛ ꯌꯥꯕꯤꯗꯕ. ꯃꯌꯥꯝꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯈꯟꯗꯣꯏꯅꯤ. ꯀꯛ ꯍꯠꯂꯒ ꯊꯤꯈꯤꯗꯣꯏꯅꯤ. ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯣꯏꯅꯕꯕꯨꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯤ. ꯍꯩꯃꯥ, ꯑꯩꯈꯣꯏ ꯂꯩꯔꯥꯡꯁꯤꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯊꯤꯅ ꯇꯥꯔꯝꯃꯤꯅ. ꯃꯤ ꯂꯩꯁꯥꯕꯤ ꯐꯔꯛꯄꯩꯅꯤ. ꯂꯩꯁꯥꯕꯤ ꯐꯨꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤꯀꯣ. ꯑꯁ, ꯏꯃꯥ, ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ. ꯐꯨꯒꯦꯒ ꯇꯨꯀꯦꯒ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯑꯝꯇ. ꯃꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯑꯩꯕꯣ? ꯃꯕꯨꯡ ꯌꯦꯡꯉꯤ ꯀꯗꯥꯏ, ꯃꯆꯟ ꯌꯦꯡꯉꯤ ꯀꯗꯥꯏ? ꯑꯩ ꯀꯣꯛꯀ ꯉꯥꯎꯏꯗ ꯏꯅꯝꯃ. ꯑꯁꯨ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯤꯁꯤꯗꯤ ꯈꯔ ꯃꯉꯥꯎ ꯊꯤꯖꯕꯩ ꯋꯥꯅꯤ. ꯏꯌꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ, ꯏꯃꯧꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ. ꯅꯈꯣꯏꯅ ꯂꯣꯏꯅꯕ ꯍꯩꯇꯕꯒꯤꯅꯤ. ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯈꯤ. ꯁꯅꯔꯦꯝꯕ ꯃꯍꯥꯛꯅ ꯈꯪꯈꯤꯕ ꯑꯔꯣꯟꯕ ꯑꯣꯏꯈ꯭ꯔꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯤ. ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯦꯝꯖꯤꯟꯖꯗꯨꯅ ꯀꯥꯎꯊꯣꯛꯄ ꯇꯝꯈ꯭ꯔꯦ. ꯃꯃꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅꯤ. ꯃꯃꯥꯅ ꯋꯥꯒꯗꯕꯗꯨ ꯈꯟꯗꯨꯅ ꯂꯣꯠꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯁꯨꯈꯪ ꯈꯪꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯊꯝꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫